ꯍꯧꯖꯤꯛ ꯀꯣꯡꯅ ꯁꯥꯗꯣꯡ ꯑꯁꯤ ꯃꯆꯦꯠ ꯑꯃ ꯐꯛꯂꯒ ꯃꯉꯣꯟꯗ ꯄꯤꯔꯤ ꯑꯗꯨꯕꯨ ꯀꯣꯡꯒꯤ ꯃꯈꯨꯠꯇꯒꯤ ꯁꯥꯗꯣꯡ ꯑꯁꯤ ꯂꯧꯕꯗ ꯃꯥ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯥꯗꯣꯡ ꯃꯆꯦꯠ ꯑꯁꯤ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯀꯣꯡꯅ ꯁꯥꯗꯣꯡ ꯑꯁꯤꯕꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯁꯨꯀꯣꯅ ꯈꯨꯟꯒꯠꯇꯨꯅ ꯅꯥꯀꯜ ꯑꯃꯗ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯤ ꯃꯔꯝꯗꯤ ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯃꯕꯨꯛ ꯂꯥꯝꯗꯨꯅ ꯂꯩꯔꯕꯅꯤ ꯃꯇꯧ ꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯣꯏꯅꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯁꯨꯀꯣꯅꯁꯨ ꯈꯪꯂꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯣꯡ ꯍꯥꯏꯔꯤꯕ ꯑꯆꯧꯕ ꯌꯣꯡꯖꯥꯎ ꯑꯁꯤ ꯑꯐꯕ ꯌꯣꯡ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯇꯞꯅ ꯇꯞꯅ ꯁꯨꯀꯣꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯗꯨꯅ ꯐꯝꯕ ꯍꯧꯔꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯥꯔꯛꯇꯤꯛ ꯑꯣꯁꯤꯟꯗ ꯂꯩꯔꯤꯕ ꯇꯤꯌꯥꯃꯠ ꯍꯥꯏꯔꯤꯕ ꯇꯥꯏꯇꯟꯗꯨꯒꯤ ꯂꯩꯐꯝꯗ ꯎꯠꯂꯛꯏ ꯁꯕꯃꯦꯔꯤꯟꯗ ꯇꯣꯡꯂꯤꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯒꯣꯗꯖꯤꯂꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯆꯠꯂꯤꯕꯅꯤ ꯇꯤꯌꯥꯃꯠꯀꯤ ꯂꯩꯐꯝꯗꯒꯤ ꯊꯥꯗꯣꯔꯛꯂꯤꯕ ꯔꯦꯗꯤꯌꯦꯁꯟ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯔꯥꯗꯥꯔꯗ ꯒꯣꯗꯖꯤꯂꯥꯒꯤ ꯁꯤꯒꯅꯦꯜ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯃꯈꯣꯏꯅ ꯁꯨꯝ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯁꯃꯨꯗ꯭ꯔ ꯃꯅꯨꯡ ꯑꯁꯤꯗ ꯁꯕꯃꯦꯔꯤꯟ ꯑꯁꯤ ꯊꯧꯖꯤꯜꯂꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯒꯣꯗꯖꯤꯂꯥꯅ ꯇꯤꯌꯥꯃꯠ ꯍꯥꯏꯔꯤꯕ ꯇꯥꯏꯇꯟ ꯑꯁꯤꯒꯤ ꯃꯀꯣꯟꯗ ꯑꯦꯇꯦꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟꯗꯁꯨ ꯆꯥꯎꯅ ꯏꯐꯦꯛ ꯅꯪꯂꯦ ꯑꯃꯗꯤ ꯁꯤꯁꯇꯦꯝꯁꯤꯡ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯃꯀꯣꯟ ꯃꯅꯨꯡꯗꯒꯤ ꯇꯤꯌꯥꯃꯠ ꯍꯥꯏꯔꯤꯕ ꯇꯥꯏꯇꯟ ꯑꯁꯤꯁꯨ ꯆꯣꯡꯊꯣꯔꯛꯂꯦ ꯃꯥꯅ ꯒꯣꯗꯖꯤꯂꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯤꯈꯥꯏꯅꯔꯤ ꯒꯣꯗꯖꯤꯂꯥꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯕꯨ ꯇꯤꯌꯥꯃꯠ ꯍꯥꯏꯔꯤꯕ ꯇꯥꯏꯇꯟ ꯑꯁꯤꯅ ꯂꯣꯏꯅ ꯌꯦꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯒꯣꯗꯖꯤꯂꯥꯒꯤ ꯃꯃꯥꯏꯁꯤꯕꯨ ꯄꯨꯟꯅ ꯇꯤꯌꯥꯃꯠꯅ ꯎꯝꯁꯤꯟꯈ꯭ꯔꯦ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯅ ꯒꯣꯗꯖꯤꯂꯥ ꯑꯁꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕ꯭ꯂꯥꯁ ꯑꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯀꯥꯞꯊꯣꯔꯛꯂꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯇꯤꯌꯥꯃꯠꯀꯤ ꯇꯠꯂꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯂꯣꯏꯅ ꯊꯣꯛꯂꯛꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯒꯣꯗꯖꯤꯂꯥꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯦ ꯍꯥꯏꯕꯁꯤꯅꯤ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯒꯣꯗꯖꯤꯂꯥꯅ ꯇꯤꯌꯥꯃꯠꯀꯤ ꯃꯀꯣꯛ ꯑꯁꯤꯕꯨ ꯆꯤꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯒ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯇꯤꯌꯥꯃꯠꯀꯤ ꯃꯀꯣꯟ ꯃꯅꯨꯡꯁꯤꯗ ꯃꯨꯡꯕꯥꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯁꯕꯃꯦꯔꯤꯟꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯁꯕꯃꯦꯔꯤꯟꯒꯤ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯁꯦꯝꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯒꯣꯗꯖꯤꯂꯥꯅ ꯇꯤꯌꯥꯃꯠꯀꯤ ꯃꯀꯣꯟ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯤꯕꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯔꯦꯗꯤꯌꯦꯁꯟ ꯑꯁꯤꯅ ꯃꯁꯥꯕꯨ ꯆꯥꯔꯖ ꯇꯧꯖꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯦꯜꯂꯣ ꯐ꯭ꯔꯦꯟड्स ꯉꯁꯤꯗꯤ ꯑꯩꯅ ꯃꯌꯥꯝꯗ 1xbet ꯀꯧꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯒꯤ ꯃꯔꯝꯗ ꯍꯥꯏꯖꯔꯝꯒꯦ ꯃꯁꯤ PSG ꯑꯃꯗꯤ ꯁꯦꯔꯤꯌꯥ Aꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯀ꯭रिꯀꯦꯠ ꯐꯨꯠꯕꯣꯜ ꯇꯦꯅꯤꯁ ꯂꯥꯏꯚ ꯃꯦꯠꯆꯅꯆꯤꯡꯕ ꯌꯦꯡꯕꯤꯔꯒ ꯃꯈꯣꯏꯒꯤ ꯁ꯭ꯀꯣꯔꯁꯤꯡ ꯄ꯭ꯔꯤꯗꯤꯛꯁꯟ ꯇꯧꯕꯤꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯄꯩꯁꯥꯁꯤꯡ ꯇꯥꯟꯕ ꯌꯥꯔꯤꯕ ꯑꯃꯗꯤ ꯑꯥꯏꯐꯣꯟ ꯂꯦꯞꯇꯣꯞꯅꯆꯤꯡꯕ ꯃꯥꯏ ꯄꯥꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯤꯕꯅꯤ ꯗꯤ ꯏꯟꯗꯤꯌꯟ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯒ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯧꯔꯒꯅꯤ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯇꯤꯝꯁꯤꯡ ꯁꯦꯝꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯞ ꯆꯥꯕ ꯒ꯭ꯔꯦꯠ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯒꯤ ꯇꯥꯟꯖꯥ ꯐꯪꯕꯇ ꯅꯠꯇꯅ ꯃꯦꯠꯆꯀꯤ ꯁ꯭ꯀꯣꯔꯁꯤꯡ ꯒꯦꯁ ꯇꯧꯕꯤꯔꯒ ꯌꯥꯝꯅ ꯄꯩꯁꯥꯁꯤꯡ ꯃꯥꯏ ꯄꯥꯛꯄ ꯌꯥꯔꯤꯕꯅꯤ ꯑꯩꯒꯤ ꯄ꯭ꯔꯣꯃꯣ ꯀꯣꯗ ꯁꯤꯖꯤꯟꯅꯗꯨꯅ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯔꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯃꯇꯝꯗ 66,000 ꯐꯥꯎꯕꯒꯤ ꯕꯣꯅꯁꯀꯤ ꯁꯦꯟꯐꯝ ꯁꯣꯏꯗꯅ ꯐꯪꯕꯤꯒꯅꯤ ꯃꯥꯏ ꯄꯥꯛꯂꯕ ꯑꯗꯣꯝꯒꯤ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯕꯨ ꯄꯦꯇꯤꯑꯦꯝ ꯕꯦꯡꯛ ꯀ꯭ꯔꯤꯞꯇꯣ ꯄꯦꯄꯥꯜ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯔꯥꯏꯕ ꯃꯦꯊꯗꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯋꯤꯗ꯭ꯔꯣ ꯇꯧꯊꯣꯛꯄꯁꯨ ꯌꯥꯒꯅꯤ ꯃꯐꯝꯁꯤꯗ 24 ꯑꯋꯥꯔꯒꯤ ꯀꯁꯇꯃꯔ ꯁꯄꯣꯔꯠ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯤꯟꯊꯕ ꯇꯧꯕꯤꯗꯅ ꯑꯩꯒꯤ ꯀꯃꯦꯟꯇ ꯄꯤꯟ ꯇꯧꯖꯔꯤꯕ ꯂꯤꯡꯛ ꯑꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯒꯨꯒꯜꯗ ꯆꯪꯕꯤꯔꯒ 1xbet ꯍꯥꯏꯅ ꯇꯥꯏꯞ ꯇꯧꯕꯤꯔꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯄ꯭ꯔꯣꯃꯣ ꯀꯣꯗ ꯁꯤꯖꯤꯟꯅꯕꯤꯔꯣ ꯑꯗꯨꯒ ꯒꯦꯝ ꯁꯥꯟꯅꯕꯤꯔꯒ ꯌꯥꯝꯅꯕ ꯄ꯭ꯔꯥꯏꯁꯁꯤꯡ ꯃꯥꯏ ꯄꯥꯛꯄꯤꯔꯣ ꯅꯥꯀꯜ ꯑꯃꯗꯅ ꯍꯣꯂꯣ ꯑꯥꯔꯠꯀꯤ ꯁꯪꯁꯥꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯗꯥꯛꯇꯔ ꯑꯥꯏꯂꯤꯟꯒꯤ ꯀꯥꯡꯕꯨꯁꯤ ꯎꯠꯂꯛꯂꯦ ꯏꯁꯤꯡꯅ ꯆꯦꯟꯊꯔꯤꯕ ꯗ꯭ꯔꯦꯅꯦꯖ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯖꯣ ꯇ꯭ꯔꯦꯄꯔꯅ ꯑꯇꯣꯞꯄ ꯖꯤꯕꯁꯤꯡꯅ ꯂꯩꯕꯒꯤ ꯃꯅꯝ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯋꯥ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯖꯤꯌꯥꯅꯁꯨ ꯑꯇꯣꯞꯄ ꯃꯤꯁꯤꯡ ꯂꯩꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯖꯣ ꯇ꯭ꯔꯦꯄꯔꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯕꯔꯅꯤꯒꯤ ꯇꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯁꯛꯈꯪꯗꯕ ꯑꯃꯅ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯇ꯭ꯔꯥꯏꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯂꯦ ꯇꯥꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯖꯤꯌꯥꯕꯨ ꯎꯕꯗ ꯃꯥꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯤ ꯃꯁꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯐꯥꯗꯨꯅ ꯄꯣꯔꯛꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯄꯤꯔꯥꯃꯤꯗꯀꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯥꯟꯕ ꯀ꯭ꯔꯤꯁꯇꯦꯜꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯉꯛꯄ ꯁꯛꯇꯝꯁꯤꯡꯁꯨ ꯎꯕꯗ ꯃꯈꯣꯏꯗꯤ ꯉꯛꯅꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔꯗ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯄꯣꯔꯇꯦꯜ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤꯁꯨ ꯗꯥꯛꯇꯔ ꯑꯥꯏꯂꯤꯟꯅ ꯎꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯒꯤ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯐꯥꯎꯗꯣꯛꯂꯨꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯍꯣꯂꯣ ꯑꯥꯔꯠꯀꯤ ꯁꯪꯁꯥꯔ ꯃꯅꯨꯡꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅꯤ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯃꯁꯤ ꯎꯕꯗ ꯕꯔꯅꯤꯁꯇꯤ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯃꯈꯣꯏꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯁꯤꯗ ꯗꯥꯛꯇꯔ ꯑꯥꯏꯂꯤꯟꯅ ꯍꯥꯏꯔꯤ ꯃꯈꯣꯏꯒ ꯃꯤꯆꯥꯟꯅꯗꯨꯅ ꯌꯦꯡꯅꯕ ꯍꯥꯏꯕꯁꯤꯅ ꯃꯈꯣꯏꯗ ꯔꯦꯁꯄꯦꯛ ꯄꯤꯔꯤꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯒꯗꯕꯅꯤ ꯑꯗꯨꯕꯨ ꯕꯔꯅꯤꯗꯤ ꯃꯈꯣꯏꯒ ꯃꯨꯟꯅ ꯌꯦꯡꯅꯕꯁꯤꯗ ꯊꯃꯣꯏꯗ ꯑꯀꯤꯕ ꯐꯥꯎꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯀ꯭ꯋꯤꯟ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤꯁꯤ ꯊꯣꯛꯂꯛꯂꯦ ꯏꯪꯒꯤꯠ ꯑꯃꯠꯇ ꯇꯧꯅꯗꯅ ꯑꯃꯗꯤ ꯆꯤꯜ ꯂꯦꯡꯕ ꯇꯧꯗꯅ ꯃꯈꯣꯏ ꯃꯁꯦꯜꯁꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯁꯤꯕꯨ ꯕꯔꯅꯤꯅ ꯍꯥꯏꯔꯤ ꯇꯦꯂꯤꯄꯦꯊꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯖꯤꯌꯥꯒꯤ ꯊꯃꯣꯏꯗꯁꯨ ꯂꯣꯏꯅ ꯐꯥꯎꯕ ꯉꯝꯃꯤ ꯍꯥꯏꯕꯗꯤ ꯇꯦꯂꯤꯄꯦꯊꯤꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯖꯤꯌꯥꯁꯨ ꯉꯝꯃꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯤꯌꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗ ꯑꯥꯏꯂꯤꯟꯗꯤ ꯄꯥꯈꯠꯄꯗꯒꯤ ꯃꯥꯕꯨ ꯄꯨꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯖꯤꯌꯥꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯀꯅꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯄꯤꯗꯨꯅ ꯈꯪꯍꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯑꯥꯏꯂꯤꯟꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯖꯤꯌꯥꯕꯨ ꯃꯈꯣꯏꯒꯤ ꯀ꯭ꯋꯤꯟꯒꯤ ꯃꯅꯥꯛꯇ ꯊꯥꯖꯤꯜꯂꯛꯂꯦ ꯀ꯭ꯋꯤꯟ ꯑꯁꯤꯅ ꯖꯤꯌꯥꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯇꯤꯡꯊꯣꯔꯛꯂꯦ ꯖꯤꯌꯥꯅꯁꯨ ꯃꯥꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯠ ꯑꯁꯤ ꯍꯦꯛ ꯊꯦꯡꯅꯕꯒ ꯃꯃꯥꯡꯗ ꯖꯤꯌꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯂꯣꯏꯅ ꯎꯕ ꯉꯝꯂꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯏꯋꯤ ꯇ꯭ꯔꯥꯏꯕꯀꯤ ꯀꯥꯡꯂꯨꯞ ꯑꯃꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕ ꯉꯝꯂꯦ ꯃꯁꯤꯗꯒꯤ ꯀ꯭ꯋꯤꯟ ꯑꯁꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯋꯤꯟꯅ ꯐꯥꯖꯤꯜꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯕꯨ ꯐ꯭ꯔꯤ ꯑꯣꯏꯅ ꯊꯥꯗꯣꯛꯂꯦ ꯀ꯭ꯋꯤꯟ ꯑꯃꯗꯤ ꯖꯤꯌꯥꯅ ꯃꯉꯥꯜꯅ ꯂꯪꯅ ꯉꯥꯜꯂꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯁꯨꯔꯨꯡ ꯑꯃꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯄ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃꯁꯨ ꯂꯩꯔꯝꯂꯤ ꯗꯥꯛꯇꯔ ꯑꯥꯏꯂꯤꯟꯁꯨ ꯄꯥꯈꯠꯄꯗꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯥꯅ ꯀ꯭ꯋꯤꯟꯗ ꯍꯥꯏꯔꯤ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯀ꯭ꯋꯤꯟ ꯑꯁꯤꯅꯁꯨ ꯑꯌꯥꯕ ꯄꯤꯕꯤꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ
ꯖꯤꯌꯥꯅ ꯑꯥꯏꯂꯦꯟꯗ ꯍꯥꯏꯔꯤ ꯁꯤꯒꯅꯦꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕꯗꯨ ꯃꯐꯝꯁꯤꯗꯒꯤ ꯑꯣꯏꯔꯝꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯁꯤꯁꯨ ꯏꯋꯤ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯗꯨ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯗꯤ ꯖꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯃꯥꯒꯤ ꯀꯥꯡꯂꯨꯞꯅꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯒꯅꯦꯜꯁꯤꯡ ꯊꯥꯕꯅꯣ ꯍꯥꯏꯕꯗꯨ ꯃꯈꯣꯏꯗ ꯍꯧꯖꯤꯛꯇꯤ ꯄꯨꯟꯅ ꯎꯠꯂꯦ ꯖꯣꯟ ꯆꯦꯐꯔꯅ ꯍꯥꯏꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯥꯔꯛꯂꯤꯕ ꯁꯤꯒꯅꯦꯜ ꯑꯁꯤꯕꯨ ꯒꯣꯗꯖꯤꯂꯥꯅꯁꯨ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯦ ꯈꯟꯕꯗꯒꯤ ꯒꯣꯗꯖꯤꯂꯥꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯈꯠꯆꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯒꯣꯗꯖꯤꯂꯥꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯂꯤꯕꯁꯤ ꯀꯣꯡꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯊꯣꯛꯂꯛꯄꯒꯤ ꯑꯣꯏꯔꯝꯂꯣꯏ ꯑꯇꯣꯞꯄ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯥꯛꯀꯗꯧꯔꯦ ꯈꯟꯕꯗꯒꯤ ꯃꯁꯥꯕꯨ ꯀꯟꯈꯠꯆꯍꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯦ ꯌꯥꯝꯅ ꯉꯛꯅ ꯕꯔꯅꯤꯅ ꯍꯪꯉꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯌꯥꯝꯅ ꯁꯦꯞ ꯑꯣꯏꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯀꯔꯝꯕ ꯖꯤꯕꯗꯒꯤ ꯃꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯅꯣ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯈꯔ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯀ꯭ꯋꯤꯟ ꯑꯁꯤꯅꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯕꯗꯤ ꯃꯆꯤꯟꯗ ꯋꯥ ꯉꯥꯡꯖꯗ꯭ꯔꯕꯁꯨ ꯇꯦꯂꯤꯄꯦꯊꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯑꯃꯗꯤ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯁꯤꯗꯒꯤ ꯋꯥ ꯃꯈꯥ ꯇꯥꯗꯅꯕꯒꯤꯗꯃꯛꯇ ꯗꯥꯛꯇꯔ ꯑꯥꯏꯂꯤꯟꯅ ꯕꯔꯅꯤꯗꯨ ꯐꯣꯡꯗꯣꯛꯂꯤ ꯀ꯭ꯋꯤꯟꯅ ꯌꯥꯝꯅ ꯃꯨꯟꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯕꯁꯤꯗ ꯕꯔꯅꯤꯒꯤ ꯊꯃꯣꯏꯗ ꯀꯤꯕ ꯐꯥꯎꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯣꯡ ꯑꯃꯗꯤ ꯁꯨꯀꯣ ꯑꯁꯤ ꯎꯠꯂꯛꯏ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯏꯁꯪ ꯁꯪꯕ ꯎ ꯋꯥ ꯍꯧꯕ ꯅꯥꯀꯜ ꯑꯁꯣꯝꯗꯒꯤ ꯑꯉꯥꯡꯕ ꯃꯆꯨꯗ ꯂꯥꯕꯥꯁꯤꯡ ꯆꯦꯟꯊꯔꯤꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯃꯈꯣꯏ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯔꯛ ꯑꯁꯤꯗ ꯆꯥꯎꯔꯕ ꯊꯣꯡ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯒꯗꯤ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯊꯣꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯂꯥꯟꯗꯨꯅ ꯂꯥꯛꯂꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯉꯛꯄ ꯋꯥꯐꯝ ꯑꯃꯅ ꯀꯣꯡ ꯍꯥꯏꯔꯤꯕ ꯖꯤꯕ ꯃꯈꯜ ꯑꯁꯤ ꯃꯤꯑꯣꯏꯕꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯖꯤꯕ ꯑꯃꯅꯤ ꯐꯤꯠ 200ꯒꯤ ꯃꯊꯛꯇ ꯋꯥꯡꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯁꯔꯨ ꯄꯣꯂꯥꯡꯁꯤꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯀꯣꯡ ꯑꯁꯤꯁꯨ ꯑꯄꯤꯛꯄ ꯖꯤꯕ ꯃꯈꯜ ꯑꯃ ꯑꯣꯏꯔꯦ ꯃꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯍꯪꯂꯤꯕ ꯋꯥꯍꯪꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯖꯤꯕꯒꯤ ꯑꯣꯏꯔꯝꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛ ꯀꯣꯡꯒꯤ ꯊꯃꯣꯏꯗꯁꯨ ꯉꯛꯄꯒ ꯂꯣꯏꯅꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯨꯅ ꯂꯥꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯏꯋꯤ ꯇ꯭ꯔꯥꯏꯕꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯑꯉꯛꯄ ꯃꯈꯜꯒꯤ ꯃꯍꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯥꯇ꯭ꯔ ꯑꯃꯒꯤ ꯃꯊꯛꯇ ꯍꯩꯊꯔꯤ ꯄꯥꯇ꯭ꯔ ꯑꯁꯤꯗꯒꯤ ꯃꯍꯤꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯄꯥꯊꯣꯛꯇꯨꯅ ꯆꯦꯟꯊꯔꯛꯂꯤ ꯑꯁꯨꯝꯅ ꯇꯥꯔꯛꯂꯤꯕ ꯃꯍꯤꯁꯤꯡ ꯑꯁꯤꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯑꯃꯨꯛ ꯁꯟꯗꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯉꯥꯜ ꯐꯨꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯉꯛꯄ ꯃꯈꯜꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯎꯕ ꯐꯪꯂꯦ ꯀꯥꯍꯥꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯛꯂꯥꯡꯁꯤꯡꯁꯤꯗ ꯏꯋꯤ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤꯁꯤꯡ ꯂꯣꯏꯅ ꯏꯗꯨꯅ ꯌꯥꯎꯔꯤꯕꯅꯤ ꯃꯌꯦꯛꯅ ꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯗꯥꯛꯇꯔ ꯑꯥꯏꯂꯤꯟꯅ ꯄꯥꯔꯛꯂꯤ ꯃꯥꯅ ꯍꯥꯏꯔꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯃꯤꯂꯤꯌꯟ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯍꯣꯂꯣ ꯑꯥꯔꯊ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯊꯛ ꯏꯊꯪ ꯊꯪꯕ ꯂꯩꯃꯥꯏꯗ ꯂꯩꯔꯤꯕ ꯁꯔꯨꯛꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯛꯈꯤ ꯄ꯭ꯔꯀꯤꯇꯤꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯧꯗꯥꯡꯁꯤꯅ ꯇꯥꯏꯇꯟꯁꯤꯡꯅ ꯂꯧꯏ ꯑꯗꯨꯒ ꯑꯆꯧꯕ ꯌꯣꯡꯖꯥꯎꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯧꯗꯥꯡꯁꯤ ꯂꯧꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯇꯝ ꯁꯥꯡꯅ ꯄꯥꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯌꯣꯡꯖꯥꯎ ꯑꯃꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏ ꯑꯁꯤꯕꯨ ꯃꯥꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯒꯣꯗꯖꯤꯂꯥ ꯂꯩꯕꯗꯒꯤ ꯃꯥꯅ ꯅꯤꯡꯂꯤꯕ ꯑꯄꯥꯝꯕꯁꯤ ꯊꯨꯡꯕ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯡꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯁꯤꯡ ꯁꯦꯝꯒꯠꯇꯨꯅ ꯒꯣꯗꯖꯤꯂꯥꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯂꯥꯟꯗꯥꯈꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯈꯣꯏꯅ ꯒꯣꯗꯖꯤꯂꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯁꯨ ꯉꯝꯈꯤ ꯇꯧꯕꯇꯕꯨ ꯃꯃꯩꯊꯪꯗ ꯑꯃꯨꯛꯀ ꯍꯟꯅ ꯂꯥꯟꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯒꯣꯗꯖꯤꯂꯥꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯣꯂꯣ ꯑꯥꯔꯊꯀꯤ ꯍꯦꯟꯅ ꯂꯨꯊꯅ ꯂꯩꯕ ꯃꯌꯥꯝꯅ ꯈꯪꯅꯗꯕ ꯔꯤꯌꯦꯜꯝ ꯑꯃꯗ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯌꯣꯡꯖꯥꯎ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯏꯋꯤ ꯀꯥꯡꯕꯨꯅ ꯁ꯭ꯀꯥꯔ ꯀꯤꯡ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯁ꯭ꯀꯥꯔ ꯀꯤꯡ ꯍꯥꯏꯔꯤꯕ ꯌꯣꯡꯖꯥꯎ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯊꯣꯛꯂꯛꯇꯨꯅ ꯈꯨꯗꯨꯝ ꯆꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯣꯡ ꯑꯃꯗꯤ ꯁꯨꯀꯣ ꯑꯁꯤ ꯎꯠꯂꯛꯏ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯌꯧꯁꯤꯜꯂꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯁ꯭ꯀꯥꯔ ꯀꯤꯡ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯌꯣꯡꯖꯥꯎ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯔꯦꯜꯝ ꯑꯗꯨꯗꯅꯤ ꯃꯈꯣꯏꯅ ꯌꯧꯁꯤꯜꯂꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯁꯨꯀꯣꯅ ꯈꯨꯗꯣꯟꯕꯤ ꯊꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯤ ꯇꯥꯛꯂꯦ ꯀꯣꯡꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝꯁꯤꯗ ꯃꯥꯒ ꯃꯥꯟꯅꯕ ꯑꯇꯣꯞꯄ ꯌꯣꯡꯖꯥꯎ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯣꯏꯕ ꯌꯣꯡꯖꯥꯎꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯊꯕꯛ ꯁꯨꯍꯟꯗꯨꯅ ꯊꯝꯕꯅꯤ ꯁꯨꯀꯣ ꯍꯥꯏꯔꯤꯕ ꯌꯣꯡ ꯃꯆꯥ ꯑꯁꯤꯅꯗꯤ ꯃꯥꯕꯨ ꯆꯪꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯊꯤꯡꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯇꯥꯗꯅ ꯀꯣꯡꯁꯤ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯌꯣꯡꯖꯥꯎꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯉꯛ ꯀꯛꯊꯠꯄꯤꯔꯒ ꯆꯩꯗ ꯌꯨꯡꯁꯤꯟꯗꯨꯅ ꯊꯝꯕꯁꯨ ꯌꯥꯎꯔꯤ ꯃꯐꯝꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯁꯨꯀꯣ ꯍꯥꯏꯔꯤꯕ ꯌꯣꯡ ꯃꯆꯥ ꯑꯁꯤꯒꯤ ꯃꯄꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯥꯒꯤ ꯃꯆꯥꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯗ ꯃꯥꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯊꯕꯛ ꯁꯨꯔꯤꯕ ꯌꯣꯡꯁꯤꯡꯁꯤꯅ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯃ ꯃꯊꯪ ꯃꯊꯪ ꯄꯤꯅꯔꯛꯄ ꯃꯇꯝꯗ ꯑꯃꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯗꯨꯅ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯕꯨ ꯁꯦꯟꯅꯔꯤꯕ ꯇꯝꯊꯤꯕ ꯌꯣꯡ ꯑꯃꯅ ꯃꯥꯕꯨ ꯐꯨꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯀꯣꯡꯁꯤꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯇꯝꯊꯤꯔꯕ ꯌꯣꯡꯁꯤꯅ ꯁꯤꯟꯃꯤ ꯑꯣꯏꯔꯤꯕ ꯌꯣꯡꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯤ ꯀꯣꯡꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯨꯀꯣꯅ ꯃꯥꯒꯤ ꯈꯨꯠ ꯑꯁꯤꯗ ꯌꯥꯜꯂꯤ ꯑꯗꯨꯕꯨ ꯈꯨꯠ ꯀꯟꯊꯠꯂꯝꯂꯒ ꯀꯣꯡ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯤ ꯐꯨꯕꯗꯒꯤ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯌꯣꯡꯁꯤꯡ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯡꯅ ꯈꯨꯠ ꯇꯤꯡꯊꯣꯛꯂꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯕꯨ ꯆꯤꯡꯈꯠꯄꯤꯔꯨꯕꯗꯒꯤ ꯑꯇꯣꯞꯄ ꯇꯝꯊꯤꯔꯕ ꯌꯣꯡꯖꯥꯎ ꯑꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯡꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯁꯥꯎꯔꯔꯦ ꯑꯗꯨꯕꯨ ꯀꯣꯡꯅꯗꯤ ꯃꯥꯅ ꯁꯥꯎꯗꯨꯅ ꯉꯪꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯧ ꯏꯁꯥ ꯁꯥꯗꯅ ꯂꯩꯔꯝꯂꯒ ꯌꯣꯡꯖꯥꯎ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯊꯤꯟꯕꯗꯒꯤ ꯃꯍꯥꯛ ꯋꯥꯟꯊꯗꯨꯅ ꯇꯥꯔꯦ ꯌꯣꯡꯖꯥꯎ ꯑꯃꯗꯤ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯂꯤꯗꯔꯗ ꯄꯥꯎ ꯄꯤꯔꯨꯔꯦ ꯍꯧꯖꯤꯛ ꯁ꯭ꯀꯥꯔ ꯀꯤꯡ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯌꯣꯡꯖꯥꯎ ꯑꯁꯤ ꯎꯠꯂꯛꯂꯦ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯉꯪꯗꯨꯅ ꯈꯣꯡꯂꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯌꯣꯡꯁꯤꯡ ꯑꯁꯤꯗꯤ ꯄꯥꯈꯠꯅꯕꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯨꯀꯣ ꯍꯥꯏꯔꯤꯕ ꯌꯣꯡ ꯃꯆꯥ ꯑꯁꯤꯁꯨ ꯀꯤꯕꯗ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯀꯣꯡꯒꯤ ꯊꯃꯣꯏꯗꯗꯤ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ
ꯍꯧꯖꯤꯛ ꯁ꯭ꯀꯥꯔ ꯀꯤꯡ ꯍꯥꯏꯔꯤꯕ ꯂꯤꯗꯔ ꯑꯁꯤ ꯌꯥꯝꯅ ꯃꯨꯛꯈꯥꯏꯅ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯂꯦꯡꯕꯥꯜꯗ ꯁꯔꯨꯅ ꯁꯦꯝꯕ ꯈꯨꯠꯂꯥꯏ ꯃꯈꯜ ꯑꯃꯁꯨ ꯌꯥꯜꯂꯤ ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯂꯪꯅ ꯉꯥꯟꯕ ꯀ꯭ꯔꯤꯁꯇꯦꯜ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯕ ꯂꯣꯏꯅꯅ ꯉꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯀꯣꯡꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯔꯦ ꯑꯇꯣꯞꯄ ꯌꯣꯡꯖꯥꯎꯁꯤꯡ ꯑꯁꯤꯗꯤ ꯃꯥ ꯎꯕꯗ ꯄꯥꯈꯠꯅꯕꯗꯒꯤ ꯂꯣꯏꯅ ꯈꯨꯔꯨꯝꯅꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯣꯡꯗꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯃꯥꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯀꯣꯏꯕꯁꯤꯗ ꯆꯠꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯡꯒꯤ ꯃꯆꯤꯟ ꯊꯥꯡꯒꯠꯇꯨꯅ ꯃꯥꯒꯤ ꯌꯣꯠꯅ ꯁꯥꯕ ꯃꯌꯥ ꯑꯁꯤꯕꯨ ꯌꯦꯡꯂꯤ ꯃꯁꯤ ꯎꯔꯨꯕꯗꯒꯤ ꯁ꯭ꯀꯥꯔ ꯀꯤꯡ ꯍꯥꯏꯔꯤꯕ ꯌꯣꯡꯖꯥꯎ ꯑꯁꯤ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯈ꯭ꯔꯦ ꯃꯥꯅ ꯅꯣꯛꯄꯁꯤꯗ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯅꯔꯤ ꯑꯃꯗꯤ ꯃꯐꯝꯁꯤꯗ ꯅꯣꯟꯊꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯅꯣꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯍꯦꯛ ꯅꯣꯛꯄ ꯇꯣꯛꯈꯤꯕꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯅꯣꯛꯄ ꯂꯣꯏꯅ ꯇꯣꯛꯅꯈ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁ꯭ꯀꯥꯔ ꯀꯤꯡ ꯍꯥꯏꯔꯤꯕ ꯌꯣꯡꯖꯥꯎ ꯑꯁꯤꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯖꯩ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯄꯤꯛꯂꯤꯕ ꯁꯨꯀꯣꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯍꯧꯅ ꯉꯪꯂꯤ ꯃꯐꯝꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯁꯨꯀꯣꯅ ꯆꯦꯜꯂꯨꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯃꯥꯒꯤ ꯃꯊꯛꯇ ꯁꯥꯎꯖꯤꯜꯂꯤꯕꯁꯤ ꯃꯃꯥꯡꯗ ꯀꯣꯡꯅ ꯁꯨꯀꯣꯕꯨ ꯂꯝꯕꯤ ꯆꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯌꯥꯗ꯭ꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯆꯠꯄꯁꯤ ꯄꯥꯝꯗꯕꯗꯒꯤ ꯃꯥꯅ ꯀꯣꯡꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯍꯧꯖꯤꯛ ꯁꯨꯀꯣꯒꯤ ꯃꯄꯥꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ ꯃꯁꯤꯗꯒꯤ ꯁ꯭ꯀꯥꯔ ꯀꯤꯡ ꯍꯥꯏꯔꯤꯕ ꯌꯣꯡ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯑꯁꯨꯝꯅ ꯇꯧꯁꯤꯟꯅꯔꯝꯂꯒ ꯀꯣꯡꯗ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯁꯥꯎꯅ ꯉꯪꯕꯒ ꯂꯣꯏꯅꯅ ꯁꯨꯀꯣꯒꯤ ꯃꯄꯥꯁꯤꯕꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕꯗꯒꯤ ꯂꯥꯕꯥ ꯃꯔꯛꯇ ꯇꯥꯗꯨꯅ ꯁꯤꯔꯦ ꯑꯁꯨꯝꯅ ꯃꯄꯥꯅ ꯁꯤꯕꯁꯤꯗ ꯁꯨꯀꯣꯁꯤꯗꯤ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯕꯝꯗ ꯍꯧꯅ ꯈꯣꯡꯗꯨꯅ ꯂꯩꯔꯦ ꯃꯁꯤꯗꯒꯤ ꯀꯣꯡꯁꯤ ꯌꯥꯝꯅ ꯁꯥꯎꯃꯟꯕꯗꯒꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯃꯥꯁꯨ ꯈꯣꯡꯂꯛꯂꯦ ꯑꯗꯨꯒ ꯁ꯭ꯀꯥꯔ ꯀꯤꯡ ꯍꯥꯏꯔꯤꯕꯗꯨꯁꯨ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯈꯣꯡꯖꯤꯜꯂꯛꯂꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯅ ꯈꯣꯡꯅꯕꯒꯤ ꯃꯈꯣꯜ ꯑꯁꯤꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯌꯣꯡꯖꯥꯎꯁꯤꯡꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯌꯥꯎꯔꯤꯕ ꯁꯔꯨꯅ ꯁꯥꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯄꯥꯏꯗꯨꯅ ꯍꯥꯏꯔꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯀꯣꯡꯅꯁꯨ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯔꯤꯕ ꯁꯤꯡꯖꯪ ꯑꯁꯤ ꯄꯥꯏꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯂꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯌꯣꯡꯁꯤꯡꯁꯤꯅ ꯂꯩꯃꯥꯏꯗ ꯊꯤꯟꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯥꯏꯠ ꯇꯧꯅꯒꯗꯧꯔꯤꯕ ꯑꯁꯤꯕꯨ ꯀꯨꯝꯃꯩ ꯑꯣꯏꯅ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯃꯇꯣꯟꯗ ꯌꯥꯎꯔꯤꯕ ꯀ꯭ꯔꯤꯁꯇꯦꯜ ꯑꯁꯤꯅ ꯀꯣꯡ ꯇꯝꯅ ꯁꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯤꯜꯂꯛꯏ ꯃꯁꯤꯅ ꯄꯥꯟꯗꯅꯕꯒꯤꯗꯃꯛꯇ ꯀꯣꯡꯅ ꯄꯥꯛꯊꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯤꯜꯂꯛꯄ ꯃꯇꯝꯗ ꯀꯣꯡꯅ ꯃꯁꯤꯕꯨ ꯐꯥꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯃꯁꯤꯕꯨ ꯐꯣꯔꯁ ꯀꯟꯅ ꯆꯤꯡꯕ ꯃꯇꯝꯗ ꯀ꯭ꯔꯤꯁꯇꯦꯜ ꯑꯁꯤꯅ ꯀꯣꯡꯒꯤ ꯈꯨꯠ ꯑꯁꯤꯕꯨ ꯁꯣꯛꯍꯜꯂꯦ ꯃꯁꯤꯗꯒꯤ ꯁꯥꯎꯔꯕ ꯀꯣꯡꯅ ꯁꯤꯡꯖꯪ ꯌꯥꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯤ ꯁ꯭ꯀꯥꯔ ꯀꯤꯡ ꯍꯥꯏꯔꯤꯕ ꯌꯣꯡꯖꯥꯎ ꯑꯁꯤꯁꯨ ꯃꯄꯥꯡꯒꯜ ꯀꯟꯕ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕ ꯌꯣꯡꯖꯥꯎ ꯑꯃꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯃꯐꯝꯁꯤꯗ ꯐꯨꯅꯔꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯃꯅ ꯑꯃꯗ ꯍꯦꯟꯖꯤꯟꯅꯕ ꯉꯝꯅꯗꯦ ꯑꯗꯨꯕꯨ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯌꯥꯎꯔꯤꯕ ꯀ꯭ꯔꯤꯁꯇꯦꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯀꯣꯡꯒꯤ ꯍꯛꯆꯥꯡꯁꯤꯗ ꯁꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯃꯥꯕꯨ ꯐꯨꯊꯕꯁꯨ ꯉꯝꯂꯦ ꯍꯧꯖꯤꯛ ꯀꯣꯡꯒꯤ ꯃꯈꯨꯠꯇꯒꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯁꯨ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯁꯔꯨꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯆꯔꯝꯗ ꯂꯥꯛꯈꯠꯇꯨꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯣꯡꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯕꯁꯤ ꯎꯕꯗ ꯁꯨꯀꯣ ꯍꯥꯏꯔꯤꯕ ꯌꯣꯡ ꯃꯆꯥꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯁ꯭ꯀꯥꯔ ꯀꯤꯡꯕꯨ ꯀꯣꯡꯅ ꯐꯨꯊꯕ ꯍꯧꯔꯛꯂꯦ ꯃꯥꯕꯨ ꯄꯥꯏꯗꯨꯅ ꯂꯪꯕ ꯍꯧꯔꯛꯂꯦ ꯃꯥꯕꯨ ꯂꯩꯃꯥꯏꯗꯤ ꯌꯥꯝꯅ ꯀꯟꯅ ꯐꯨꯊꯕꯗꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯕꯁꯤꯡ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯊꯤꯡꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯌꯣꯡꯖꯥꯎꯁꯤꯡꯁꯤꯅ ꯂꯩꯃꯥꯏꯗ ꯊꯤꯟꯗꯨꯅ ꯀꯨꯝꯃꯩ ꯌꯦꯡꯂꯤꯕꯅꯤ ꯍꯧꯖꯤꯛ ꯀꯣꯡꯅ ꯃꯁꯥꯒꯤ ꯊꯕꯥꯛꯇ ꯈꯨꯇꯨꯝꯗ ꯊꯥꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯕꯒ ꯂꯣꯏꯅꯅ ꯁ꯭ꯀꯥꯔ ꯀꯤꯡꯒꯤ ꯃꯊꯛꯇ ꯁꯤꯡꯅꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯈꯪꯂꯦ ꯀꯣꯡ ꯍꯥꯏꯔꯤꯕ ꯌꯣꯡꯖꯥꯎ ꯑꯁꯤꯕꯨ ꯃꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯔꯝꯗꯤ ꯀꯣꯡꯒꯤ ꯃꯄꯥꯡꯒꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯑꯇꯣꯞꯄ ꯅꯝꯊꯥꯛ ꯑꯃ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯥꯒꯤ ꯈꯨꯠꯂꯥꯏꯒꯤ ꯃꯇꯣꯟꯗ ꯌꯥꯎꯔꯤꯕ ꯀ꯭ꯔꯤꯁꯇꯦꯜ ꯑꯁꯤꯅ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯏꯪꯒꯤꯠ ꯇꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯌꯣꯡꯖꯥꯎ ꯈꯔꯅ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯃꯕꯨ ꯂꯥꯚꯥꯁꯤꯡꯒꯤ ꯃꯊꯛ ꯑꯁꯤꯗ ꯊꯥꯗꯔꯦ ꯃꯁꯤ ꯎꯕꯗ ꯁꯨꯀꯣꯁꯤꯗꯤ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯇꯣꯞꯄ ꯌꯥꯝꯅ ꯇꯝꯊꯤꯕ ꯊꯧꯑꯣꯡ ꯑꯃ ꯆꯠꯊꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯌꯣꯡꯁꯤꯡ ꯑꯁꯤꯗꯤ ꯊꯥꯞꯅ ꯃꯅꯤꯡ ꯍꯟꯗꯣꯛꯅꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯚꯥ ꯃꯍꯤꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯇꯝꯊꯤꯔꯕ ꯁꯥ ꯑꯃ ꯊꯣꯛꯂꯛꯂꯦ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯂꯤꯕ ꯇꯝꯊꯤꯔꯕ ꯁꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯤꯃꯣ ꯍꯥꯏꯅ ꯀꯧꯏ ꯀꯣꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯁꯤꯃꯣ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤꯅꯗꯤ ꯃꯥꯅ ꯇꯧ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯗꯤ ꯌꯥꯅꯤꯡꯗꯦ ꯃꯁꯤꯗꯒꯤ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯃꯥꯒꯤ ꯀ꯭ꯔꯤꯁꯇꯦꯜ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯃꯣ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤꯕꯨ ꯆꯩꯅꯥꯈꯣꯜ ꯄꯤꯔꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯁꯤꯃꯣ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤ ꯃꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯅꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯀ꯭ꯔꯤꯁꯇꯦꯜ ꯑꯁꯤꯅ ꯆꯩꯅꯥꯈꯣꯜ ꯄꯤꯗꯨꯅ ꯁꯤꯃꯣꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯍꯦꯛ ꯄꯥꯝꯂꯤꯕ ꯊꯕꯛꯁꯤꯡ ꯁꯤꯃꯣꯗ ꯏꯟꯁꯤꯟꯗꯨꯅ ꯆꯠꯊꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯀ꯭ꯔꯤꯁꯇꯦꯜ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯃꯣꯕꯨ ꯑꯣꯠ ꯅꯩꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯣꯡꯒꯤ ꯃꯊꯛꯇ ꯃꯥꯅ ꯂꯥꯟꯗꯥꯔꯛꯂꯦ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯀꯥꯞꯊꯣꯔꯛꯂꯤꯕꯁꯤ ꯎꯟ ꯉꯥꯛꯇꯅꯤ ꯌꯥꯝꯅ ꯊꯨꯅ ꯀꯣꯡꯅ ꯆꯣꯡꯊꯣꯛꯇꯨꯅ ꯃꯥꯒꯤ ꯁꯤꯡꯖꯪꯁꯤ ꯈꯨꯜꯂꯒ ꯀꯥꯞꯊꯣꯔꯛꯂꯤꯕ ꯎꯟꯒꯤ ꯁꯛꯇꯤꯁꯨ ꯃꯥꯅ ꯉꯥꯛꯊꯣꯛꯂꯤ ꯑꯗꯨꯕꯨ ꯁꯤꯃꯣꯒꯤ ꯁꯛꯇꯤꯁꯨ ꯃꯥꯅ ꯉꯥꯛꯇꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯁꯤꯡꯖꯪ ꯑꯃꯗꯤ ꯃꯥꯒꯤ ꯈꯨꯠ ꯎꯟꯗꯅ ꯐꯝꯖꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯁꯤꯡꯖꯪ ꯑꯁꯤꯁꯨ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯠ ꯑꯁꯤꯁꯨ ꯎꯟ ꯉꯥꯛꯇꯅ ꯐꯝꯖꯤꯜꯂꯦ ꯎꯟꯁꯤꯡ ꯑꯁꯤꯕꯨ ꯆꯞꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯔꯦ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯈꯨꯠ ꯑꯁꯤꯗꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯂꯝꯂꯦ ꯑꯃꯨꯛꯀꯁꯨ ꯁ꯭ꯀꯥꯔ ꯀꯤꯡꯒ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜꯗꯒꯤ ꯁꯨꯀꯣꯅ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯨꯔꯨꯡ ꯑꯃꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯤ ꯑꯃꯨꯛꯀꯁꯨ ꯁꯤꯃꯣ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤꯅ ꯃꯥꯒꯤ ꯎꯟꯁꯤꯡ ꯑꯁꯤ ꯀꯥꯞꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯀꯣꯡꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈ꯭ꯔꯒ ꯁꯨꯀꯣꯅ ꯇꯥꯛꯂꯤꯕ ꯁꯨꯔꯨꯡ ꯑꯁꯤꯗ ꯆꯣꯡꯁꯤꯟꯗꯨꯅ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯕ ꯌꯣꯡꯁꯤꯡꯗ ꯀꯣꯡꯕꯨ ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯌꯣꯡꯖꯥꯎꯁꯤꯡꯅ ꯃꯥꯕꯨ ꯍꯧꯖꯤꯛ ꯇꯥꯟꯅꯔꯛꯂꯤ
ꯃꯐꯝꯁꯤꯗ ꯂꯩꯍꯧꯔꯤꯕ ꯀꯣꯡꯒꯤ ꯁꯤꯡꯖꯪ ꯑꯁꯤꯕꯨ ꯁ꯭ꯀꯥꯔ ꯀꯤꯡ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯌꯣꯡꯖꯥꯎꯁꯤꯅ ꯐꯪꯈ꯭ꯔꯦ ꯃꯁꯤ ꯐꯪꯕꯗ ꯃꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯗꯥꯛꯇꯔ ꯑꯥꯏꯂꯤꯟꯒꯤ ꯀꯥꯡꯕꯨꯁꯨ ꯂꯩ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯊꯣꯛꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯐꯛꯂꯥꯡꯗ ꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯃꯥꯅ ꯄꯥꯗꯨꯅ ꯃꯌꯥꯝꯁꯤꯗ ꯈꯪꯍꯜꯂꯤꯕꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯁ꯭ꯀꯥꯔ ꯀꯤꯡ ꯍꯥꯏꯔꯤꯕꯁꯤꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯁꯤꯃꯣ ꯍꯥꯏꯔꯤꯕ ꯃꯆꯤꯟꯗꯒꯤ ꯎꯟ ꯀꯥꯝꯊꯣꯛꯄ ꯁꯛꯇꯤ ꯂꯩꯔꯤꯕ ꯇꯥꯏꯇꯟ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯊꯝꯂꯤꯕꯅꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯃꯤꯂꯤꯌꯟ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯥꯏꯁ ꯑꯦꯖ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯎꯟꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯁꯤꯃꯣ ꯍꯥꯏꯔꯤꯕ ꯁꯥꯁꯤꯅ ꯊꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯐꯛꯂꯥꯡꯗ ꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯄꯥꯔꯨꯕꯗꯒꯤ ꯃꯈꯣꯏꯅꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯍꯧꯖꯤꯛ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯀꯣꯡ ꯍꯥꯏꯔꯤꯕ ꯌꯣꯡꯖꯥꯎ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯃꯐꯝꯁꯤꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯃꯥꯒ ꯃꯥꯟꯅꯕ ꯑꯇꯣꯞꯄ ꯌꯣꯡꯖꯥꯎꯁꯤꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯁ꯭ꯀꯥꯔ ꯀꯤꯡꯒꯤ ꯀꯥꯡꯕꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯣꯝꯗ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯒꯅꯤ ꯍꯥꯏꯕꯁꯤ ꯏꯋꯤ ꯇ꯭ꯔꯥꯏꯕꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅꯗꯤ ꯈꯪꯂꯕꯅꯤ ꯑꯃꯗꯤ ꯇꯝꯊꯤꯔꯕ ꯂꯥꯟꯖꯥꯎ ꯀꯌꯥ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯚꯥꯞ ꯇꯥꯔꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯅꯦꯜꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯊꯥꯗꯣꯔꯛꯄꯅꯤ ꯃꯈꯣꯏꯅ ꯊꯥꯗꯣꯔꯛꯂꯤꯕ ꯁꯤꯒꯅꯦꯜ ꯑꯁꯤꯗꯒꯤ ꯒꯣꯗꯖꯤꯂꯥꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯅꯤ ꯃꯥꯅꯁꯨ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯥꯛꯀꯗꯧꯔꯦ ꯈꯪꯕꯗꯒꯤ ꯃꯁꯥꯕꯨ ꯀꯟꯈꯠꯆꯍꯟꯅꯕꯒꯤꯗꯃꯛꯇ ꯆꯥꯔꯖ ꯇꯧꯁꯤꯜꯂꯤꯕꯅꯤ ꯖꯣꯇ꯭ꯔꯦꯄꯟꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅꯗꯤ ꯊꯣꯛꯀꯗꯧꯔꯤꯕꯁꯤ ꯋꯥꯔꯜ ꯋꯥꯔ 3ꯅꯤ ꯕꯔꯅꯤꯅ ꯍꯥꯏꯔꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯥꯏꯊꯤꯕ ꯁꯣꯏꯔꯔꯣꯏ ꯃꯃꯥꯡꯒꯤ ꯃꯦꯀꯥ ꯒꯣꯗꯖꯤꯂꯥꯒ ꯊꯦꯡꯒꯥꯏꯅꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗꯁꯨ ꯒꯣꯗꯖꯤꯂꯥ ꯑꯁꯤ ꯁꯤꯅꯤꯡꯁꯤꯗ ꯍꯤꯡꯍꯧꯔꯤꯕꯅꯤ ꯀꯣꯡꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯃꯥ ꯍꯤꯡꯍꯧꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥ ꯃꯇꯣꯝꯇꯅ ꯃꯇꯧ ꯀꯔꯝꯅ ꯂꯥꯟꯊꯦꯡꯅꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯥ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯃꯁꯤꯗ ꯗꯥꯛꯇꯔ ꯑꯥꯏꯂꯤꯟꯅ ꯍꯥꯏꯔꯤ ꯏꯋꯤ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯊꯥꯖꯕꯒꯤ ꯃꯇꯨꯡꯏꯟꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕ ꯖꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯣꯊ꯭ꯔꯥ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯥꯏꯔꯤꯕ ꯖꯤꯕꯁꯤ ꯒꯣꯗꯖꯤꯂꯥꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯐꯝꯁꯤꯗ ꯏꯗꯨꯅ ꯊꯝꯂꯤꯕꯁꯤ ꯃꯣꯊ꯭ꯔꯥ ꯍꯥꯏꯔꯤꯕ ꯖꯤꯕꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯁꯤ ꯏꯋꯤ ꯖꯥꯇꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯁꯨ ꯁ꯭ꯀꯜ ꯑꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯏꯋꯤ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯁꯦꯍꯥ ꯑꯣꯏꯗꯨꯅ ꯃꯣꯊ꯭ꯔꯥ ꯍꯥꯏꯔꯤꯕ ꯖꯤꯕꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯗꯨꯅ ꯄꯨꯊꯣꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯂꯥꯏꯐꯥꯎꯗ ꯍꯥꯟꯅꯗꯒꯤ ꯏꯗꯨꯅ ꯊꯝꯂꯝꯂꯕ ꯋꯥꯍꯩꯅꯤ ꯃꯊꯪꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯊꯥꯖꯅꯗꯨꯅ ꯂꯩꯔꯕ ꯃꯐꯝꯁꯤꯗ ꯏꯔꯝꯂꯤꯕ ꯂꯥꯏꯐꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯁ꯭ꯀꯜ ꯑꯥꯏꯂꯦꯟꯗꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕ ꯏꯋꯤ ꯇ꯭ꯔꯥꯏꯕꯀꯤ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯑꯣꯏꯔꯤꯕꯁꯤꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯂꯝꯗ꯭ꯔꯦ ꯖꯤꯌꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯏꯋꯤ ꯇ꯭ꯔꯥꯏꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯅꯦꯜ ꯊꯥꯗꯨꯅ ꯀꯧꯔꯝꯂꯤꯕꯁꯤꯗꯤ ꯖꯤꯌꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯧꯕ ꯑꯣꯏꯔꯝꯂꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅꯁꯨ ꯂꯣꯏꯅ ꯚꯥꯞ ꯇꯥꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯣꯡ ꯑꯁꯤ ꯍꯧꯖꯤꯛ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯇꯝꯊꯤꯔꯕ ꯌꯣꯡꯖꯥꯎ ꯀꯌꯥ ꯑꯃꯅ ꯃꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯖꯪꯒꯜꯁꯤꯡ ꯑꯁꯤꯗ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯄꯅ ꯀꯣꯡꯅ ꯍꯥꯟꯅ ꯃꯌꯨꯝ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯟꯅꯗꯒꯤ ꯃꯥꯅ ꯁꯥꯁꯤꯡ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯡ ꯀꯌꯥ ꯊꯥꯛꯇꯨꯅ ꯊꯝꯂꯤꯕꯅꯤ ꯃꯁꯤꯒꯤ ꯂꯥꯡꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯕꯨ ꯇꯥꯜꯂꯛꯂꯤꯕ ꯌꯣꯡꯖꯥꯎ ꯀꯌꯥ ꯑꯃꯗꯤ ꯃꯥꯅ ꯍꯥꯠꯇꯣꯛꯄ ꯉꯝꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯌꯣꯡꯖꯥꯎ ꯀꯌꯥ ꯑꯃ ꯇꯥꯜꯂꯛꯄ ꯂꯦꯞꯇ꯭ꯔꯤꯕꯅꯤ ꯑꯃꯗꯤ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯃꯥꯕꯨ ꯍꯥꯠꯀꯗꯕꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯂꯦ ꯊꯥꯡ ꯑꯁꯤꯗ ꯊꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯣꯡꯅ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯗꯨꯅ ꯊꯧꯔꯤ ꯑꯃꯗ ꯌꯥꯟꯗꯨꯅ ꯂꯩꯍꯧꯔꯦ ꯑꯗꯨꯕꯨ ꯊꯥꯡ ꯄꯥꯏꯔꯤꯕ ꯌꯣꯡ ꯑꯁꯤꯗꯤ ꯃꯥꯅ ꯊꯥꯛꯇꯨꯅ ꯊꯝꯕ ꯂꯥꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯣꯡꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯥꯒꯤ ꯂꯝꯕꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯇꯣꯞꯄ ꯌꯣꯡꯖꯥꯎ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤꯒꯤ ꯍꯦꯛ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯍꯥꯟꯅꯗꯒꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯀꯌꯥ ꯊꯝꯂꯤꯕꯅꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯌꯣꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯃꯐꯝꯁꯤꯗ ꯂꯥꯡ ꯊꯥꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯂꯥꯡ ꯊꯥꯛꯂꯤꯕ ꯊꯧꯔꯤ ꯑꯁꯤꯗ ꯊꯦꯡꯕ ꯇꯧꯗꯅ ꯃꯈꯣꯏ ꯀꯣꯡꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯀꯣꯡꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯁꯣꯛꯇꯨꯅ ꯂꯩꯔꯕ ꯃꯥꯅ ꯃꯌꯥꯝ ꯑꯁꯤꯒ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯨꯅ ꯃꯥ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥ ꯌꯥꯝ ꯄꯥꯈꯠꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯥꯡ ꯑꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯍꯧꯗꯅ ꯃꯁꯥ ꯃꯇꯣꯝꯇꯅ ꯀꯤꯟꯊꯗꯨꯅ ꯃꯐꯝꯁꯤꯗ ꯇꯥꯁꯤꯜꯂꯛꯂꯦ ꯅꯨꯡꯖꯥꯎꯁꯤꯡ ꯑꯁꯤꯗ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯗ ꯌꯣꯡ ꯑꯃꯅꯗꯤ ꯑꯇꯣꯞꯄ ꯌꯣꯡꯁꯤꯡꯅ ꯃꯁꯥꯕꯨ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯈꯟꯖꯤꯟꯗꯨꯅ ꯃꯈꯥꯗ ꯂꯩꯈ꯭ꯔꯦ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎꯁꯤꯡꯁꯤꯅ ꯐꯨꯖꯤꯟꯕꯗꯒꯤ ꯌꯣꯡꯁꯤꯡꯁꯤ ꯂꯣꯏꯅ ꯁꯤꯔꯦ ꯑꯗꯨꯕꯨ ꯃꯈꯥ ꯊꯪꯕꯗ ꯂꯩꯈ꯭ꯔꯤꯕ ꯌꯣꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯑꯁꯣꯏ-ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯀꯣꯡꯅ ꯂꯥꯡ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯃꯇꯧ ꯀꯔꯝꯅ ꯇꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯉꯛꯇꯨꯅ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯁꯨꯀꯣ ꯍꯥꯏꯔꯤꯕ ꯌꯣꯡ ꯃꯆꯥ ꯑꯁꯤꯅ ꯏꯟꯊꯔꯛꯄ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯃꯁꯥꯒꯤ ꯃꯊꯕꯥꯛꯇ ꯈꯨꯇꯨꯝꯅ ꯊꯤꯟꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯂꯤ ꯍꯧꯖꯤꯛ ꯀꯣꯡꯁꯤ ꯂꯦꯞꯄ ꯉꯝꯗꯅ ꯂꯩꯃꯥꯏꯗ ꯇꯨꯔꯦ ꯃꯁꯤ ꯎꯕꯗꯒꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯨꯀꯣꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯀꯣꯡꯒꯤ ꯃꯈꯨꯠ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯁꯨꯀꯣꯅꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯉꯥꯛꯂꯧ ꯄꯤꯗꯨꯅ ꯀꯣꯡꯅ ꯆꯠꯄꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯍꯧꯖꯤꯛ ꯀꯣꯡꯒꯤ ꯍꯛꯆꯥꯡꯁꯤ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯨꯀꯣꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯥꯅ ꯈꯣꯡꯀꯥꯞ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤꯕꯅꯤ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯅꯨꯡꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯈ꯭ꯔꯤꯕ ꯌꯣꯡꯖꯥꯎ ꯑꯁꯤ ꯇꯞꯅ ꯊꯣꯔꯛꯂꯦ ꯃꯥꯅꯁꯨ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯣꯠꯅ ꯂꯥꯛꯂꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯥꯔꯛꯇꯤꯛ ꯔꯤꯖꯟ ꯑꯁꯤꯗ ꯎꯠꯂꯛꯏ ꯒꯣꯗꯖꯤꯂꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯄꯥꯏꯗꯨꯅ ꯊꯤꯒꯠꯂꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯔꯦꯗꯤꯌꯦꯁꯟ ꯈꯨꯗꯤꯡꯃꯛ ꯒꯣꯗꯖꯤꯂꯥꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯂꯣꯏꯅ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯃꯃꯥꯡꯗ ꯒꯣꯗꯖꯤꯂꯥꯅ ꯍꯥꯠꯈ꯭ꯔꯕ ꯇꯤꯌꯥꯃꯠ ꯍꯥꯏꯔꯤꯕ ꯇꯥꯏꯇꯟ ꯑꯗꯨꯒꯤ ꯃꯀꯣꯟꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯔꯦꯗꯤꯌꯦꯁꯟ ꯈꯨꯗꯤꯡꯃꯛ ꯒꯣꯗꯖꯤꯂꯥꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯤꯡꯁꯤꯟꯗꯨꯅ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯍꯣꯂꯣ ꯑꯥꯔꯠꯀꯤ ꯁꯪꯁꯥꯔ ꯃꯅꯨꯡꯗ ꯑꯃꯨꯛ ꯎꯠꯂꯛꯏ
ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯏꯋꯤ ꯇ꯭ꯔꯥꯏꯕꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒ ꯖꯤꯌꯥꯒꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯨꯟꯗꯨꯅ ꯁꯥꯟꯅꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯂꯛꯏ ꯃꯁꯤ ꯎꯕꯗ ꯃꯥꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕ ꯗꯥꯛꯇꯔ ꯑꯥꯏꯂꯤꯟ ꯑꯁꯤꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯖꯣ ꯇ꯭ꯔꯦꯄꯔꯗ ꯍꯥꯏꯔꯤ ꯖꯤꯌꯥꯕꯨ ꯑꯩꯅ ꯃꯃꯥ ꯁꯪꯅ ꯍꯦꯛ ꯌꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯟꯈꯤ ꯑꯩꯒꯤ ꯍꯦꯛ ꯂꯩꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯏꯆꯥꯅꯨꯄꯤꯗ ꯀꯠꯊꯣꯛꯀꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯍꯔꯥꯎꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯃꯥꯕꯨ ꯍꯔꯥꯎꯍꯟꯕꯗꯤ ꯉꯝꯈꯤꯗꯦ ꯇꯧꯕꯇꯕꯨ ꯉꯁꯤꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯕꯒꯤ ꯁꯛꯇꯝꯁꯤ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯦꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯉꯛꯄ ꯋꯥꯔꯦꯞ ꯑꯃ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯦ ꯃꯗꯨꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯕ ꯇꯥꯔꯦ ꯃꯔꯝꯗꯤ ꯃꯐꯝꯁꯤꯗ ꯂꯩꯖꯔꯒ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛ ꯐꯪꯂꯕꯅꯤꯅ ꯃꯥꯕꯨ ꯃꯐꯝꯁꯤꯗ ꯊꯝꯂꯝꯕꯅ ꯍꯦꯟꯅ ꯐꯔꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯈꯜꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯄꯤꯔꯥꯃꯤꯗꯀꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯥꯟꯕ ꯀ꯭ꯔꯤꯁꯇꯦꯜꯁꯤꯡ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯁꯪꯁꯥꯔꯁꯤꯗ ꯃꯊꯛꯀꯤꯁꯨ ꯃꯈꯥꯒꯤꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯒ꯭ꯔꯦꯚꯤꯇꯤꯁꯤꯡ ꯂꯩꯖꯩ ꯇꯧꯕꯇꯕꯨ ꯄꯤꯔꯥꯃꯤꯗ ꯃꯥꯟꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤꯒꯤ ꯃꯇꯣꯜꯒꯤ ꯇꯥꯏꯅꯐꯝ ꯑꯣꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯗꯗꯤ ꯖꯤꯔꯣ ꯒ꯭ꯔꯦꯚꯤꯇꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯀꯌꯥꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯏꯋꯤ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯁꯤꯅ ꯑꯦꯟꯇꯤ ꯒ꯭ꯔꯦꯚꯤꯇꯤꯒꯤ ꯊꯧꯑꯣꯡꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎꯁꯤꯡꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯊꯥꯡꯒꯠꯇꯨꯅ ꯄꯨꯕꯁꯨ ꯉꯝꯃꯤ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯎꯕꯗ ꯕꯔꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥ ꯅꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯑꯩꯅ ꯅꯝꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯄꯣꯗꯀꯥꯁꯠꯀꯤ ꯆꯦꯅꯦꯜ ꯑꯗꯨꯗ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯑꯣꯏꯅ ꯎꯠꯄ ꯐꯪꯂꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯗꯨꯕꯨ ꯖꯣ ꯇ꯭ꯔꯦꯄꯔꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯂꯩꯖꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯒꯤ ꯑꯔꯣꯟꯕ ꯄꯥꯋꯔꯁꯤꯡ ꯑꯁꯤꯕꯨ ꯅꯪꯅ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔꯗ ꯎꯠꯂꯨꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏꯒꯤ ꯃꯥꯡꯖꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯎꯗꯕ ꯃꯐꯝꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯄꯥꯋꯔꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯂꯩꯍꯟꯕꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯈꯣꯡꯂꯛꯂꯦ ꯃꯁꯤꯗꯒꯤ ꯂꯩꯔꯤꯕ ꯏꯋꯤ ꯇ꯭ꯔꯥꯏꯕꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯎ ꯄꯥꯟꯕꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯆꯥꯎꯔꯕ ꯆꯀ꯭ꯔ ꯑꯃꯕꯨ ꯏꯟꯗꯨꯅ ꯎꯪꯍꯜꯂꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯏꯟꯗꯨꯅ ꯎꯪꯍꯟꯕꯗꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯁꯤꯜ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇꯅ ꯍꯥꯡꯗꯣꯛꯆꯔꯛꯂꯦ ꯑꯗꯨꯒꯗꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯔꯝꯂꯤꯕꯁꯤ ꯁꯨꯀꯣ ꯑꯃꯗꯤ ꯀꯣꯡ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯀꯣꯡꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯦꯡꯉꯝ ꯁꯥꯉꯝꯗꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯣ ꯉꯁꯥꯏ ꯍꯤꯡꯍꯧꯕ ꯁ꯭ꯀꯥꯔ ꯀꯤꯡꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯕ ꯌꯣꯡꯖꯥꯎ ꯑꯁꯤ ꯃꯅꯤꯡꯗ ꯂꯣꯟꯅ ꯏꯟꯅꯔꯛꯂꯤꯕꯅꯤ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯁꯤꯜ ꯑꯁꯤ ꯍꯥꯡꯗꯣꯛꯈꯤꯕꯗꯒꯤ ꯃꯥꯅꯁꯨ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯂꯣꯏꯅ ꯎꯔꯦ ꯍꯥꯏꯕꯗꯤ ꯄꯤꯔꯥꯃꯤꯗꯀꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯣꯏꯕ ꯀ꯭ꯔꯤꯁꯇꯦꯜꯁꯤꯡ ꯑꯁꯤꯁꯨ ꯎꯔꯦ ꯑꯗꯨꯒ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔꯗ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯄꯣꯔꯇꯦꯜꯁꯤꯡ ꯑꯁꯤꯁꯨ ꯃꯥꯅ ꯎꯔꯦ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤꯕꯨ ꯁ꯭ꯀꯥꯔ ꯀꯤꯡꯗ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯑꯥꯏꯂꯤꯟꯒꯤ ꯀꯥꯡꯕꯨꯅ ꯀꯣꯡꯒꯤ ꯀꯥꯡꯕꯨ ꯑꯣꯏꯕ ꯑꯄꯤꯛꯄ ꯌꯣꯡ ꯑꯃ ꯌꯥꯎꯔꯤꯕꯁꯤ ꯎꯕꯗ ꯃꯈꯣꯏꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯣꯡ ꯑꯁꯤ ꯃꯁꯥꯒꯤ ꯑꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯦꯞꯄ ꯉꯝꯗꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯗꯨꯅ ꯇꯥꯔꯦ ꯖꯤꯌꯥꯒꯤ ꯈꯨꯠꯀ ꯀꯣꯡꯒꯤ ꯈꯨꯠꯀꯁꯤ ꯊꯦꯡꯅꯔꯤ ꯀꯣꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯖꯤꯌꯥꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯨꯀꯣ ꯑꯁꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯖꯣ ꯇ꯭ꯔꯦꯄꯔꯅ ꯍꯥꯏꯔꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯂꯤꯕꯁꯤ ꯌꯥꯝꯅ ꯁꯥꯊꯤꯔꯦ ꯃꯁꯤꯕꯨ ꯐꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯃꯁꯤꯒꯤ ꯁꯣꯛꯍꯜꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯐ꯭ꯔꯣꯁ ꯕꯥꯏꯠ ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯁꯤꯃꯣ ꯍꯥꯏꯔꯤꯕ ꯁꯛꯇꯤ ꯂꯩꯔꯤꯕ ꯁꯥꯗꯨꯅ ꯃꯥꯅ ꯀꯥꯞꯊꯣꯛꯂꯤꯕ ꯎꯟ ꯑꯗꯨꯅ ꯁꯣꯛꯍꯜꯂꯤꯕꯅꯤ ꯃꯁꯤꯒꯤ ꯁꯣꯛꯍꯟꯕ ꯃꯈꯜ ꯑꯁꯤꯕꯨ ꯐ꯭ꯔꯣꯁ ꯕꯥꯏꯠ ꯍꯥꯏꯅ ꯀꯧꯏ ꯀꯔꯤ ꯇꯧꯔꯒ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯀꯟꯈꯠꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯍꯧꯖꯤꯛ ꯈꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯖꯒꯥꯁꯤꯕꯨ ꯎꯈꯤꯕ ꯌꯣꯡꯁꯤꯅ ꯆꯦꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯁ꯭ꯀꯥꯔ ꯀꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯇꯝꯂꯔꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯄꯣꯔꯇꯦꯜꯁꯤꯡ ꯂꯩꯍꯧꯏ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯁꯨ ꯇꯝꯂꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯄꯗꯒꯤ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯀꯣꯡꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯔꯤꯕ ꯁꯤꯡꯖꯪ ꯑꯁꯤꯁꯨ ꯃꯥꯅ ꯍꯧꯖꯤꯛꯇꯤ ꯄꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯁꯤꯃꯣ ꯍꯥꯏꯔꯤꯕ ꯁꯛꯇꯤ ꯂꯩꯔꯤꯕ ꯁꯥ ꯑꯁꯤꯁꯨ ꯄꯨꯊꯣꯔꯛꯂꯦ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯁꯤꯡ ꯁꯦꯝꯗꯨꯅ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯕꯅꯤ ꯁ꯭ꯀꯥꯔ ꯀꯤꯡ ꯍꯥꯏꯔꯤꯕ ꯌꯣꯡꯖꯥꯎ ꯑꯁꯤꯅ ꯁꯤꯃꯣꯒꯤ ꯃꯊꯛꯇ ꯇꯣꯡꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯥꯔꯛꯇꯤꯛ ꯔꯤꯖꯟꯗ ꯃꯁꯥꯕꯨ ꯆꯥꯔꯖ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯒꯣꯗꯖꯤꯂꯥ ꯑꯁꯤ ꯎꯠꯂꯛꯏ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯔꯦꯗꯤꯌꯦꯁꯟ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯂꯣꯏꯅ ꯆꯨꯞꯁꯤꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯥ ꯊꯣꯛꯂꯛꯂꯦ ꯎꯟꯁꯤꯡ ꯑꯁꯤ ꯐꯨꯀꯥꯏꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯂꯦ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯑꯉꯧꯕ ꯃꯆꯨꯅ ꯉꯥꯜꯂꯝꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯕ ꯃꯆꯨꯗ ꯑꯣꯟꯈ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯍꯧꯖꯤꯛ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯔꯦꯗꯤꯌꯦꯁꯟꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯅ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤꯅꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤꯕꯨ ꯃꯣꯅꯥꯔꯛ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯐꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯐꯖꯅ ꯆꯦꯛ ꯇꯧꯔꯤ ꯃꯈꯣꯏꯅꯁꯨ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯔꯦꯗꯤꯌꯦꯁꯟꯇꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯎꯕꯗ ꯃꯈꯣꯏꯁꯤꯡꯁꯨ ꯄꯥꯈꯠꯄꯗ ꯂꯣꯏꯔꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯎꯠꯂꯛꯏ ꯖꯣ ꯇ꯭ꯔꯦꯄꯔ ꯍꯥꯏꯔꯤꯕ ꯗꯥꯛꯇꯔ ꯅꯨꯄꯥꯁꯤꯅ ꯆꯪꯁꯤꯟꯗꯨꯅ ꯀꯣꯡꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯆꯦꯛ ꯇꯧꯔꯤ ꯃꯥꯅ ꯍꯥꯏꯔꯤ ꯅꯔꯚꯁ ꯁꯤꯁꯇꯦꯝ ꯀꯌꯥ ꯑꯃꯁꯨ ꯁꯣꯛꯂꯦ ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯇꯤꯁꯨꯁꯤꯡꯁꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯗꯥꯛꯇꯔ ꯑꯥꯏꯂꯤꯟꯅ ꯍꯥꯏꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯨꯠ ꯅꯥꯝꯃ ꯁꯣꯛꯇꯨꯅ ꯂꯩꯔꯒꯗꯤ ꯃꯥꯅ ꯁ꯭ꯀꯥꯔ ꯀꯤꯡꯕꯨ ꯊꯦꯡꯒꯥꯏꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯁꯤꯗꯒꯤ ꯖꯣ ꯇ꯭ꯔꯦꯄꯔꯅ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯉꯁꯥꯏ ꯃꯃꯥꯡꯗ ꯃꯥꯡ ꯇꯥꯛꯇꯨꯅ ꯂꯩꯍꯧꯔꯕ ꯑꯥꯎꯠꯄꯣꯁꯠ 1 ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯆꯠꯂꯒ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯂꯧꯔꯨꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗ ꯗꯥꯛꯇꯔ ꯑꯥꯏꯂꯤꯟ ꯍꯥꯏꯔꯤ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯂꯥꯁꯇꯔꯁꯤꯡ ꯅꯞꯁꯤꯟꯕꯅꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨꯕꯨ ꯖꯣ ꯇ꯭ꯔꯦꯄꯔꯅ ꯍꯥꯏꯔꯤꯕꯅ ꯑꯩꯅ ꯂꯧꯕ ꯆꯠꯀꯗꯧꯔꯤꯕꯁꯤ ꯄ꯭ꯂꯥꯁꯇꯔ ꯅꯠꯇꯦ ꯃꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯈꯨꯠꯂꯥꯏ ꯃꯈꯜ ꯑꯃꯅꯤ ꯃꯗꯨꯒꯤ ꯃꯃꯤꯡꯗꯤ ꯗ ꯄ꯭ꯔꯣꯖꯦꯛ ꯄꯥꯋꯔ ꯍꯥꯎꯁ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯥꯛꯇꯔ ꯑꯥꯏꯂꯤꯟ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯖꯣ ꯇ꯭ꯔꯦꯄꯔꯅ ꯍꯥꯏꯔꯤ ꯃꯦꯀꯥ ꯒꯣꯗꯖꯤꯂꯥ ꯍꯥꯏꯔꯤꯕꯗꯨꯒ ꯀꯣꯡꯒ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗ ꯀꯣꯡ ꯑꯁꯦ ꯃꯥꯏꯊꯤꯒꯗꯕꯗꯒꯤ ꯁꯝꯅꯥꯗ ꯂꯤꯠꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯀꯣꯟꯅ ꯊꯪꯗ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯕꯨ ꯊꯦꯡꯒꯥꯏꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯦꯝꯈꯤꯕꯅꯤ
तौबुदबु खुलाई अदु सेम्ब लोइद्रिङैदा गभर्नमेन्टना पैसा थादबा तोखिबनी मरमदुना मतमदुदा मते खरखक सेम्ब लोइरगा होलो आर्ट की संसार मनुंगसदा आउटपोस्ट 1 हारिबा स्टेशन अदुगी मनुंगदा थमखिबनी जो ट्रेपर की वाफमसदा डाक्टर आइलैंड असु यारे मसदगी फ्लाइंग भेहिकल असि थौदुना हारिबा खुलाई मखल अदु लौरुनबगीदमक्ता पाइख्रे मसी मतुंगदा जो ट्रेपर न योसिललिबसी आउटपोस्ट 1 हाइना खंगरिबा स्टेशन असिदनी हारिबा खुलाई अदु लौननबगीदमक्ता मा मनुंगदा संसिलगली मसी मतुंगदा उलेलिबसी द प्रोजेक्ट पावर हाउस हारिबा खुलाई मखलसि पुदुन लाकपगी सक्तमसिनी हौजिक माना कोंगी मनाक्ति योसिलगले मसदगी चावरबु खुलाई सिबु कोंगी मपा तमना थादोगले मसी खुलाई सिदी स्पेसशिप तौना मसाना पाइजनबगी पावर सु यावरिबनी मतोसुना खुलाई सि पाइथरलगा कोंगी चावरबु खुद सिदा नपसिनख्रे मतंगस्ता फिल्म येंगलिबा खोइना खंगबु वाफम अमना पुरगलिबु खुलाई मखलसिदी कोंगी खुदता उपसिनबगी दमक्ता साखिबा यामना चावबा योटकी खुद मखलम ओइरमले हाइबसि एखोइना सु भाब तारे असुमता बुसि उदा मफमसदा लेनरिबा म्यामसदि लोइना हराउनारे नाकलमदना सिमो हरिबा पावरफुल ओइरबा सासि तोंगदुना स्कारकिंग न हौजेक मागी लांगनि सिंपुदुन लालिबनी सिमोन हेक चटपा मफम खुदिमा असि मसा मतोमतना उन्ना फमजिनबा गाक्तनी तंजासदा शुको हरिबा योंग मसासिना मखोइना लागिबा सि मरुम अमदगी लुमदुन येंगलिबनी मसी पावसि तमनुनबगीदमक्ता मा अमु हन्ना कोंग लेरिबा मफम सोमदा सेलगले नाकलमदना प्रोजेक्ट पावर हाउस हरिबा खुलाई मखलसि हौजे एक्टिवेट तौख्रे कोंगी हक्सांगदे इंजेक्शन सिंग कापसिनख्रे मसिना मागी हक्सांगी सैना खोलसिंगबु लोइना कोखनखिबगा लोइना हेने हेना मपांगन कनबा हाइबदु ओहेनगदोरिबनी हिदाकसिंग सि हेक कापसिनखिबदगिदी कोंगी हक्सांगसदे याम थुना एनर्जी सिंग लाख्रे लेंग मंगमदना तादुन लेरमलिबा कोंगसि हौजिकती याम थुना मपांगन कनखलकबु लोइना होगलकले मंगोंदा हापलिबु खुलाई मखलसिबु माना पांगदरा पामलोइद्रा हाइबसिनी मफमसदे लेरिबा म्यामसिना पाखतनारिबसि हौजिक कोंगना मागी योटकी खुदसिबु यामना मुन्नि येंगली असुमा लेरमलगा मागी खुदसि मथक्का थांगतुना यामना हौना हौना खोंगली अदुगा लैमाइदि यामना कन्नसु थिल्लम्मी बर्नीना लाउदुना हाइरी मंगोंदा पालिबु खुलाइसि माना हौजिकति पामजरे हौजिक कोंगना मागी योटकी खुदसिबु येंगदुना यामना हराउजरमी हाइबदि मसि यामना पामजरे हाइबदु फोंदोकपनी असुमा तौसिदा मफमसदे लेनरिबसिंग असि लोइना हराउनारे तंजासदा शुको हारिबि योंग मसासि मफमसदे यामना फिंगनि सेंसिलाई अदुगा स्कारकिंगि कांगबुसिंग लाक्ले हाइबगि पाउसि पिरले हौजिक कोंगना लान तौननबगीदमक्ता चटननबा सेम सारे तबुदबु तंजासदा जियाना इंगि तौदुनु फोंदोली मा मतोमतना लान सि माइ पाकपा ngamloi मरमदुना गोजिला बु मफमसदे कौरकदबनी असुमना इंगि तौदुनु फोंदोकपदगी कोंगना शुकोग लोइना मफमसि थादोक्तुना सियनख्रे हौजिक कोंगना सेलिबसि मपानगी संसारदा फाउदोकनबगीदमक्ता लेरिबा पोर्टेल असिदा थोखिनबगीदमक्ता सेलिबनी अदुबा हौजिक जो ट्रेपरना हाइरी करिगुम्बा कोंगना गोजिलागी मनाक्ता चंगलुबु तारबदी मखोइरी सोइदनबगी फुनरकनी अदुबु डाक्टर आइलिना हाइरी मागी थोपा उपाय मसिनदुना गोजिलाबु मफमसदे कौदुनु पुरक्तबा तारबदी सोइदनमकी एखोइ माइथीगनी मतौसुना कोंगना हौजिक चोंग चोंगदुना सेलकपना मपानगी संसारदा फाउदोकनबगीदमक्ता लेरिबा पोर्टेल असिदा सोंथख्रे मथंगी सिंदना इजिप्ट की कायरो हारि मफमसदु उलै पिरामिड सिंग लेरिबा मफमसिगी लेमाइ मखासि यामना कन निगकले अदुगा हौजिक लेनुंगस्तिगी थोललिबसि कोंगना होटेल हांगदोक्तुना लेमाइदा थोलकनबु होनरिबनी लेमाइना थक थक निकपसिदा मफमसदे लेरिबा म्यामसदि पाखनदुना क्वेश्चन चेनरे कोंगी चावरबु खुदसि मपानि थोकपु लोइना मसा पुंबा लेनुंगस्तिगी हौगलले मिपुम खुदिमक लाव खोंगदुना मथवाइ हिंगनबगीदमक्ति चेनरी अदुगा नाकलमदना गोजिलाना गिब्राल्टर हारि मफमसिगी सिंगदोल अमदा लेपतुन लैरे हौजिकदि गोजिला अमदि कोंगसि अमना अमबु उनरे मस्तिगी यामना कन कन ngangduna खोंगनरे कोंगना खुद थांगतुना माबु कौरी मस्तिगी गोजिलाना यामना शौग लोइना माबु हाननबगीदमक्ति चोंथरगले माना हौजिक लाक्लिबसि समुद्रगी इसिंगदु चोंथदुना कोंगी मनाक यौनबगीदमक्ति संसिलगलिबनी नाकलमदना होलो आर्ट की संसारसिदा उलै हौजिक जियाबु मखोइगी इवी ट्राइब की चटनबगी मतुंगिना करिगुम्बा थौरम अमा पांथोहनबगीदमक्ति सेम सारी हौजिकति माबु ट्राइब कांगबु सिगी फिजोलसु सेसिनख्रे मसिग मतुंगदा पिरामिड मानबा स्ट्रक्चर सिगी लंगना मंगाल सिंग फुदोकलिबा वाल सिगी मनाक्ता पुसिलगले हौजिक जियाना तौगदरिबसि मोथ्रा हारिबा चावरबा जीबसिबु पुथोरकनबगीदमक्ता होनगदरिबनी मफमसदा लेरिबा म्यामसना खनरिबना जियाना मसिबु ngamgadra ngamloidra हाइबसिदनी मखोइन सिंगनरिबसि डाक्टर आइलिन हाइरी मखोइगी थाइनगी ओना लेरिबा लाइफाउना हाइबगी मतुंगिनादि स्कल आइलैंडगी लाक्पा इवी ट्राइब कांगबु ओइबा मियोय मना मोथ्रा हाइरिबा जीबसिबु अमुहन हिंगत हनबा ngamgani हाइबनी मरमदुना स्कल आइलैंड की अमतंगाइरबा इवी ट्राइब की मियोय हारगदी जियाना ओइबनी मरमदुना थबकसि माना सोइदनमकी पांथोकपा ngamgani हाइदुना माना फोंदोली हौजिक जियाना वांगलबा फक्लांगसिगी ममाइदा लेरिबा सिरी सिंगसिदा खोंग काखतपा होरले असुमना काखलकपना मा हौजिक मतोली थंग थंग बसरुकसिदि यौबा ngamle हौजिक जियाना मथकलोमना मखुद इस तिंथोक्तुना लेबली असुम तौबगा लंगनगालब मंगालब फुदोरले यामना करा हेन लंगनगान मंगालब फुदोलब मतुंगदा मफमसदा हौजिक थोललिबसि मोथ्रा हारिबा यामना शावरबा कुरा मखलसिनी अदुगा हौजिक माना हौना हौना खोंगदुन लेरी मतौसुमना मोथ्रा हारिबा जीबसि थोलकपसि उबदा मखादा लेरिबा मियामसदे हराउनबदगी यामना कन कन लाउनरी हौजिक मोथ्रा हारिबा जीबसिना जियाबु यामना मुनि येंगदुना लेरी मसिग मतुंगदा माबु पुरगा मपानगी संसारदा फाउदोकनबा लेरिबा पोर्टेल असिदा थोखिनबगीदमक्ता पाइख्रे तौरिबु मतौसदा डाक्टर आइलैंड सु हराउबदु लोइरे
ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯅꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯀ꯭ꯋꯤꯟ ꯑꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯐꯝꯁꯤꯕꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯄꯤꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯔꯅꯤꯅ ꯉꯛꯇꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯐꯝꯁꯤ ꯊꯥꯗꯣꯛꯅꯕ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯀ꯭ꯋꯤꯟ ꯑꯁꯤꯅ ꯍꯥꯏꯔꯤ ꯃꯊꯛ ꯃꯈꯥꯗꯒꯤ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤꯕ ꯄꯤꯔꯥꯃꯤꯗꯀꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯥꯜꯂꯤꯕ ꯀ꯭ꯔꯤꯁꯇꯦꯜ ꯑꯅꯤꯁꯤꯒꯤ ꯃꯆꯤꯜ ꯑꯅꯤꯁꯤ ꯊꯦꯡꯒꯥꯏꯅꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝ ꯇꯧꯔꯒꯗꯤ ꯃꯐꯝꯁꯤꯗ ꯒ꯭ꯔꯦꯚꯤꯇꯤ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯤꯕ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯖꯣꯇ꯭ꯔꯦꯄꯔꯅ ꯃꯥꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯈꯔ ꯂꯧꯔꯨꯅꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯦ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯗꯥꯛꯇꯔ ꯑꯥꯏꯂꯤꯟꯅꯗꯤ ꯊꯥꯖꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯖꯣꯇ꯭ꯔꯦꯄꯔꯅ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯃꯥ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯒꯣꯗꯖꯤꯂꯥ ꯑꯁꯤ ꯎꯠꯂꯛꯏ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯎꯅ ꯀꯣꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯥꯒꯤ ꯂꯝꯕꯤꯗ ꯂꯩꯔꯝꯂꯤꯕ ꯊꯣꯡꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯊꯨꯗꯦꯛꯂꯦ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯥ ꯍꯧꯖꯤꯛ ꯀꯣꯡꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯈꯪꯒꯗꯕꯗꯤ ꯀꯣꯡꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯒꯣꯗꯖꯤꯂꯥꯒ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯃꯥꯕꯨ ꯍꯣꯂꯣ ꯑꯥꯔꯠꯀꯤ ꯁꯪꯁꯥꯔ ꯃꯅꯨꯡꯗ ꯄꯨꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯣꯗꯖꯤꯂꯥꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯁꯤ ꯎꯕꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯦ ꯍꯧꯖꯤꯛ ꯀꯣꯡꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯂꯩꯅꯨꯡꯗꯒꯤ ꯍꯥꯡꯗꯣꯛꯂꯤꯕ ꯄꯣꯔꯇꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯇꯧꯕꯇꯕꯨ ꯃꯥꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤ ꯒꯣꯗꯖꯤꯂꯥꯅꯗꯤ ꯎꯗ꯭ꯔꯦ ꯀꯣꯡꯅꯗꯤ ꯐꯥꯏꯠ ꯇꯧꯅꯗꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯏ ꯑꯗꯨꯕꯨ ꯒꯣꯗꯖꯤꯂꯥꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯇꯨꯡꯗ ꯂꯩꯔꯤꯕ ꯄꯤꯔꯥꯃꯤꯗ ꯑꯁꯤꯁꯨ ꯄꯨꯡꯇꯣꯏ ꯇꯣꯏꯅ ꯀꯥꯏꯔꯦ ꯍꯧꯖꯤꯛ ꯀꯣꯡꯅ ꯒꯣꯗꯖꯤꯂꯥꯒꯤ ꯃꯃꯤꯠꯇ ꯎꯐꯨꯜ ꯆꯥꯏꯁꯤꯟꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯒꯣꯗꯖꯤꯂꯥꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯂꯦꯞꯇꯦ ꯃꯥꯅ ꯆꯤꯛꯂꯛꯄꯗ ꯀꯣꯡꯅ ꯃꯥꯒꯤ ꯌꯣꯠꯀꯤ ꯈꯨꯠ ꯑꯁꯤꯅ ꯉꯥꯛꯂꯤ ꯃꯌꯥꯝꯅ ꯈꯪꯒꯗꯕꯗꯤ ꯒꯣꯗꯖꯤꯂꯥ ꯑꯁꯤꯗꯤ ꯁꯨꯄꯔ ꯆꯥꯔꯖ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛ ꯀꯣꯡꯕꯨ ꯃꯥꯅ ꯊꯥꯡꯒꯠꯇꯨꯅ ꯂꯩꯃꯥꯏꯗ ꯊꯥꯗꯔꯦ ꯒꯣꯗꯖꯤꯂꯥꯒꯤ ꯆꯥꯎꯔꯕ ꯈꯣꯡꯄꯥꯛꯁꯤꯅ ꯃꯥꯕꯨ ꯅꯦꯠꯈꯥꯏꯗꯨꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯦ ꯀꯣꯡꯅ ꯐꯅꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯕꯨ ꯈꯥꯝꯊꯅꯕ ꯍꯣꯠꯅꯔꯕꯁꯨ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯣꯡꯁꯨ ꯁꯥꯎꯒꯠꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯔꯤꯕ ꯌꯣꯠꯀꯤ ꯈꯨꯠ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯒꯣꯗꯖꯤꯂꯥꯒꯤ ꯈꯗꯥꯡꯗ ꯊꯤꯟꯕꯗꯗꯤ ꯃꯥꯁꯨ ꯂꯩꯃꯥꯏꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯦ ꯁꯥꯎꯔꯕ ꯀꯣꯡꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯌꯣꯠ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯒꯣꯗꯖꯤꯂꯥꯒꯤ ꯃꯃꯥꯏꯗ ꯍꯟꯖꯤꯟ ꯊꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯒꯣꯗꯖꯤꯂꯥꯒꯤ ꯃꯆꯤꯟꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯕꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯦ ꯃꯁꯤ ꯃꯇꯨꯡꯗ ꯀꯣꯡꯅ ꯒꯣꯗꯖꯤꯂꯥꯒꯤ ꯃꯃꯩꯗ ꯄꯥꯏꯗꯨꯅ ꯄꯣꯔꯇꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯒꯣꯗꯖꯤꯂꯥ ꯑꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯄꯥꯋꯔ ꯀꯥꯞꯊꯣꯛꯂꯤꯕ ꯃꯉꯥꯜꯁꯤ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯦ ꯀꯣꯡꯅ ꯂꯩꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯆꯤꯜꯗꯒꯤ ꯇꯝꯊꯤꯔꯕ ꯔꯦꯗꯤꯌꯦꯁꯟꯁꯤꯡ ꯑꯁꯤ ꯀꯥꯞꯊꯣꯔꯛꯄꯗ ꯃꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ ꯂꯩꯔꯤꯕ ꯄꯤꯔꯥꯃꯤꯗꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯝꯗꯁꯨ ꯂꯣꯠꯂꯤ ꯇꯧꯕꯇꯕꯨ ꯀꯥꯞꯊꯣꯔꯛꯂꯤꯕ ꯏꯅꯔꯖꯤ ꯑꯁꯤꯅ ꯄꯤꯔꯥꯃꯤꯗꯁꯤꯡ ꯑꯁꯤ ꯃꯀꯨꯞ ꯇꯥꯅ ꯊꯨꯒꯥꯏꯔꯦ ꯀꯣꯡ ꯑꯁꯤ ꯈꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯆꯦꯜꯂꯤꯕꯅꯤ ꯃꯐꯝ ꯑꯁꯤ ꯎꯐꯨꯜꯅ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ ꯀꯣꯡꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯨꯅ ꯒꯣꯗꯖꯤꯂꯥꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯐꯨꯊꯈ꯭ꯔꯦ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀꯣꯡꯗ ꯒꯣꯗꯖꯤꯂꯥꯅ ꯃꯥꯒꯤ ꯆꯥꯎꯔꯕ ꯈꯣꯡꯄꯥꯛꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯅꯦꯠꯊꯔꯤ ꯍꯧꯖꯤꯛꯇꯤ ꯀꯣꯡꯁꯦ ꯂꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯒꯣꯗꯖꯤꯂꯥꯅ ꯃꯥꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯑꯣꯏꯕ ꯏꯅꯔꯖꯤ ꯑꯁꯤ ꯀꯥꯞꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯦ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯏꯅꯔꯖꯤ ꯑꯁꯤꯅ ꯐꯨꯈꯤꯕ ꯇꯥꯔꯕꯗꯤ ꯀꯣꯡ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯒꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯈꯪꯍꯧꯗꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯂꯪꯅ ꯉꯥꯟꯕ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃ ꯄꯤꯔꯛꯄꯗꯒꯤ ꯒꯣꯗꯖꯤꯂꯥ ꯑꯁꯤ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯃꯣꯊ꯭ꯔꯥ ꯍꯥꯏꯔꯤꯕ ꯆꯥꯎꯔꯕ ꯀꯨꯔꯥꯛ ꯃꯈꯜ ꯑꯁꯤꯅꯤ ꯖꯤꯌꯥꯁꯨ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯒꯣꯗꯖꯤꯂꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯌꯥꯝꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯖꯤꯌꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯣꯊ꯭ꯔꯥ ꯍꯥꯏꯔꯤꯕ ꯆꯥꯎꯔꯕ ꯀꯨꯔꯥꯛ ꯑꯁꯤꯅ ꯃꯥꯒꯤ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯄꯨꯊꯣꯛꯇꯨꯅ ꯈꯣꯡꯂꯒ ꯑꯣꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯐꯣꯡꯗꯣꯛꯇꯨꯅ ꯒꯣꯗꯖꯤꯂꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯦ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯒꯣꯗꯖꯤꯂꯥꯅ ꯁꯥꯎꯔꯝꯂꯤꯕ ꯑꯁꯤꯁꯨ ꯏꯪꯊꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯀꯣꯡꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯍꯣꯂꯣ ꯑꯥꯔꯠꯀꯤ ꯁꯪꯁꯥꯔ ꯃꯅꯨꯡꯁꯤꯗ ꯎꯠꯂꯛꯏ ꯄꯤꯔꯥꯃꯤꯗꯀꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯥꯟꯕ ꯀ꯭ꯔꯤꯁꯇꯦꯜ ꯑꯅꯤꯒꯤ ꯃꯆꯤꯜ ꯑꯅꯤ ꯑꯁꯤ ꯊꯦꯡꯒꯥꯏꯅꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯏꯋꯤ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯉꯛꯄ ꯃꯈꯜꯒꯤ ꯑꯉꯥꯡ ꯃꯆꯨꯒꯤ ꯂꯤꯀ꯭ꯋꯤꯗ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯃꯁꯤ ꯃꯍꯤ ꯑꯁꯤꯕꯨ ꯏꯁꯤꯡꯗ ꯍꯩꯊꯔꯦ ꯍꯧꯖꯤꯛ ꯕꯥꯔꯅꯤꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯑꯉꯛꯄ ꯃꯈꯜꯒꯤ ꯃꯍꯤ ꯑꯁꯤ ꯍꯩꯊꯔꯕ ꯃꯇꯨꯡꯗ ꯀꯦꯃꯤꯀꯦꯜ ꯔꯤꯑꯦꯛꯁꯟꯁꯤꯡ ꯊꯣꯛꯍꯟꯗꯨꯅ ꯏꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯇꯤꯛ ꯐꯤꯜ ꯑꯃ ꯁꯦꯝꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯔꯥꯃꯤꯗꯀꯤ ꯃꯇꯣꯜ ꯑꯅꯤꯁꯤ ꯊꯦꯡꯒꯥꯏꯅꯍꯟꯗꯨꯅ ꯃꯐꯝꯁꯤꯗ ꯖꯤꯔꯣ ꯒ꯭ꯔꯦꯚꯤꯇꯤꯒꯤ ꯊꯧꯑꯣꯡ ꯊꯣꯛꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯈꯛꯇꯪꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯔꯃꯦꯜ ꯒ꯭ꯔꯦꯚꯤꯇꯤꯗ ꯑꯃꯨꯛ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯄꯤꯔꯥꯃꯤꯗꯀꯤ ꯃꯇꯣꯜ ꯑꯅꯤꯁꯤ ꯊꯦꯡꯒꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯁ꯭ꯀꯥꯔ ꯀꯤꯡꯒꯤ ꯀꯥꯡꯕꯨꯅ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯁꯤꯜꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯕꯨ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯦ ꯃꯈꯣꯏꯅꯁꯨ ꯈꯪꯂꯦ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯁ꯭ꯀꯥꯔ ꯀꯤꯡꯅꯤ ꯍꯥꯏꯕꯁꯤ ꯁꯤꯃꯣꯒꯤ ꯎꯟ ꯀꯥꯞꯊꯣꯛꯄ ꯁꯛꯇꯤꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯁꯤꯜ ꯑꯁꯤꯕꯨ ꯂꯣꯏꯅ ꯎꯟꯅ ꯐꯝꯖꯤꯜꯍꯜꯂꯕ ꯃꯇꯨꯡꯗ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯁ꯭ꯀꯥꯔ ꯀꯤꯡꯒꯤ ꯀꯥꯡꯕꯨꯁꯤ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔꯗ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯄꯣꯔꯇꯦꯜꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯎꯔꯦ ꯑꯗꯨꯒ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯄꯤꯔꯥꯃꯤꯗꯀꯤ ꯃꯆꯤꯜ ꯑꯅꯤꯅ ꯊꯦꯡꯒꯥꯏꯅꯍꯟꯗꯨꯅ ꯖꯤꯔꯣ ꯒ꯭ꯔꯦꯚꯤꯇꯤ ꯁꯦꯝꯅꯅꯕ ꯆꯠꯊꯔꯝꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯁꯨ ꯃꯥꯅ ꯎꯔꯦ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯇꯥꯔꯕꯗꯤ ꯃꯥꯅ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔꯗ ꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯃꯁꯤ ꯈꯪꯕꯗꯒꯤ ꯄꯤꯔꯥꯃꯤꯗꯀꯤ ꯃꯆꯤꯜ ꯑꯅꯤꯁꯤꯕꯨ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯦ ꯁꯤꯃꯣꯗ ꯌꯥꯊꯪ ꯄꯤꯗꯨꯅ ꯄꯤꯔꯥꯃꯤꯗꯀꯤ ꯃꯆꯤꯜ ꯑꯅꯤꯁꯤꯕꯨ ꯊꯦꯡꯒꯥꯏꯅꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯁꯤꯃꯣꯅ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯀ꯭ꯔꯤꯁꯇꯦꯜ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯃꯣꯕꯨ ꯑꯣꯠꯄ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯁꯤꯃꯣꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯎꯟꯁꯤꯡ ꯀꯥꯝꯊꯣꯛꯇꯨꯅ ꯊꯦꯡꯒꯥꯏꯅꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯄꯤꯔꯥꯃꯤꯗꯀꯤ ꯃꯆꯤꯟ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯎꯟꯁꯤꯡ ꯐꯝꯖꯤꯟꯍꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯄꯤꯔꯥꯃꯤꯗꯀꯤ ꯃꯆꯤꯟ ꯑꯅꯤꯁꯤ ꯍꯧꯖꯤꯛꯇꯤ ꯊꯦꯡꯒꯥꯏꯅꯕ ꯉꯝꯗ꯭ꯔꯦ
ꯗꯥꯛꯇꯔ ꯑꯥꯏꯂꯤꯟꯒꯤ ꯀꯥꯡꯕꯨꯅꯁꯨ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡꯁꯤ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅꯗꯤ ꯁ꯭ꯀꯥꯔ ꯀꯤꯡꯒꯤ ꯀꯥꯡꯕꯨꯕꯨ ꯊꯦꯡꯒꯥꯏꯅꯕꯗꯤ ꯉꯝꯂꯣꯏ ꯍꯧꯖꯤꯛ ꯃꯈꯣꯏ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯖꯣꯟ ꯇ꯭ꯔꯦꯄꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯆꯥꯎꯔꯕ ꯎꯆꯦꯛꯁꯤꯡ ꯉꯥꯛꯇꯅꯤ ꯃꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯎꯈ꯭ꯔꯕ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅꯤ ꯎꯆꯦꯛꯁꯤꯡ ꯑꯁꯤ ꯃꯁꯥꯗꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯀꯌꯥ ꯑꯃꯁꯨ ꯄꯨꯊꯣꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯎꯆꯦꯛꯁꯤꯡ ꯑꯁꯤꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯁ꯭ꯀꯥꯔ ꯀꯤꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯂꯥꯟꯗꯥꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯎꯗꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯍꯔꯥꯎꯅꯕꯗ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯖꯣ ꯇ꯭ꯔꯦꯄꯔꯅ ꯃꯈꯣꯏꯒꯤ ꯐ꯭ꯂꯥꯏꯌꯤꯡ ꯚꯦꯍꯤꯀꯜ ꯑꯁꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯅꯨꯡꯗ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯁꯤꯔꯤꯕ ꯇꯥꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛꯇ ꯕꯔꯅꯤꯅ ꯖꯣ ꯇ꯭ꯔꯦꯄꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯁ꯭ꯀꯥꯔ ꯀꯤꯡꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯤꯕ ꯌꯣꯡꯖꯥꯎꯁꯤꯡ ꯑꯁꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯄꯨꯊꯣꯛꯄ ꯎꯆꯦꯛꯁꯤꯡ ꯑꯁꯤꯒꯤ ꯊꯦꯡꯒꯥꯏꯅꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯗꯥꯛꯇꯔ ꯑꯥꯏꯂꯤꯟꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯐ꯭ꯂꯥꯏꯌꯤꯡ ꯚꯦꯍꯤꯀꯜ ꯑꯁꯤꯗ ꯇꯣꯡꯈꯠꯇꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯃꯄꯥꯜꯒꯤ ꯁꯪꯁꯥꯔꯗ ꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯄꯣꯔꯇꯦꯜ ꯑꯁꯤꯗ ꯌꯦꯡꯈꯠꯂꯨꯕꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯃꯅꯨꯡꯗ ꯄꯥꯏꯁꯤꯜꯂꯛꯄ ꯎꯔꯦ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤꯅ ꯂꯩꯃꯥꯏꯗ ꯇꯥꯕꯗ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯍꯨꯝꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯨꯝꯗꯣꯔꯛꯂꯤ ꯑꯗꯨꯒꯗꯤ ꯃꯅꯨꯡ ꯑꯁꯤꯗ ꯇꯥꯔꯛꯂꯤꯕꯁꯤ ꯒꯣꯗꯖꯤꯂꯥ ꯑꯃꯗꯤ ꯀꯣꯡ ꯑꯅꯤꯁꯤ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯍꯧꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁ꯭ꯀꯥꯔ ꯀꯤꯡꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁ꯭ꯀꯥꯔ ꯀꯤꯡꯅꯁꯨ ꯃꯥꯒꯤ ꯁꯤꯃꯣꯒꯤ ꯃꯊꯛꯇ ꯇꯣꯡꯈꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯄꯤꯔꯥꯃꯤꯗꯀꯤ ꯃꯆꯤꯜ ꯑꯅꯤꯗ ꯎꯟ ꯐꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯀꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯆꯤꯟ ꯑꯅꯤꯁꯤ ꯊꯦꯡꯒꯥꯏꯅꯈꯤꯗꯧꯔꯦ ꯍꯧꯖꯤꯛ ꯒꯣꯗꯖꯤꯂꯥꯒ ꯁꯤꯃꯣꯒ ꯑꯃꯗꯤ ꯀꯣꯡꯒ ꯁ꯭ꯀꯥꯔ ꯀꯤꯡꯒ ꯃꯈꯣꯏ ꯃꯔꯤꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯟꯅꯔꯛꯄ ꯃꯇꯝꯗ ꯄꯤꯔꯥꯃꯤꯗꯀꯤ ꯃꯆꯤꯟ ꯑꯅꯤꯁꯤ ꯊꯦꯡꯒꯥꯏꯅꯕꯗꯒꯤ ꯃꯐꯝꯁꯤꯗ ꯖꯤꯔో ꯒ꯭ꯔꯦꯚꯤꯇꯤ ꯑꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯒ꯭ꯔꯦꯚꯤꯇꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯨꯡꯁꯤꯠꯇ ꯇꯥꯎꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯃꯈꯣꯏ ꯄꯪꯄꯥꯏꯗ ꯄꯥꯏꯗꯨꯅ ꯆꯠꯅꯔꯦ ꯑꯃꯅ ꯑꯃꯗ ꯄꯪꯊꯣꯝꯗ ꯊꯣꯝꯖꯤꯟꯅꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯈꯣꯏ ꯄꯪꯐꯨꯗ ꯐꯨꯅꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯗꯥꯛꯇꯔ ꯑꯥꯏꯂꯤꯟꯒꯤ ꯀꯥꯡꯕꯨꯁꯤ ꯖꯤꯔꯣ ꯒ꯭ꯔꯦꯚꯤꯇꯤ ꯑꯣꯏꯈꯤꯕꯗꯒꯤ ꯃꯈꯣꯏꯅ ꯊꯧꯔꯤꯕ ꯐ꯭ꯂꯥꯏꯌꯤꯡ ꯚꯦꯍꯤꯀꯜ ꯑꯁꯤꯒꯤ ꯁꯤꯁꯇꯦꯝ ꯄꯨꯝꯕ ꯐꯦꯜ ꯑꯣꯏꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯄꯥꯏꯗ ꯄꯥꯏꯗꯨꯅ ꯆꯠꯂꯦ ꯁ꯭ꯀꯥꯔ ꯀꯤꯡꯒꯤ ꯀꯥꯡꯕꯨ ꯑꯣꯏꯕ ꯌꯣꯡ ꯑꯃꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯣꯊꯥ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯔꯦ ꯐꯠꯇ꯭ꯔꯕ ꯌꯣꯡꯖꯥꯎ ꯀꯌꯥꯒꯤ ꯃꯊꯛꯇ ꯃꯥꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯣꯡꯒꯤ ꯁ꯭ꯀꯥꯔ ꯀꯤꯡꯅꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯤ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯡꯁꯤꯗ ꯑꯃꯗꯒꯤ ꯑꯃꯗ ꯆꯣꯡꯗꯨꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯤ ꯇꯟꯖꯥꯁꯤꯗ ꯁ꯭ꯀꯥꯔ ꯀꯤꯡꯒꯤ ꯀꯥꯡꯕꯨ ꯑꯣꯏꯕ ꯌꯣꯡꯁꯤꯡꯅ ꯀꯣꯡꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯁꯨꯀꯣ ꯍꯥꯏꯔꯤꯕ ꯌꯣꯡ ꯃꯆꯥꯁꯤꯅ ꯅꯨꯡꯅ ꯊꯣꯝꯗꯨꯅ ꯂꯥꯟꯗꯥꯗꯨꯅ ꯀꯣꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯍꯧꯖꯤꯛ ꯌꯣꯡꯖꯥꯎ ꯑꯃꯅ ꯁꯨꯀꯣꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯡꯁꯤꯗ ꯆꯣꯡꯗꯨꯅ ꯇꯥꯟꯅꯔꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯁꯤꯃꯣꯒ ꯒꯣꯗꯖꯤꯂꯥꯒꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯔꯤ ꯁꯤꯃꯣꯒꯤ ꯃꯆꯤꯟꯗꯒꯤ ꯀꯥꯞꯊꯣꯔꯛꯂꯤꯕ ꯎꯟꯁꯤꯡꯁꯤꯅ ꯒꯣꯗꯖꯤꯂꯥꯒꯤ ꯍꯛꯆꯥꯡꯁꯤꯕꯨ ꯂꯣꯏꯅ ꯐꯝꯖꯤꯟꯍꯟꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯃꯣꯊꯥ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯁꯤꯃꯣꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯦ ꯃꯁꯤꯗꯒꯤ ꯒꯣꯗꯖꯤꯂꯥꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯐꯝꯖꯤꯜꯂꯤꯕ ꯎꯟꯁꯤꯡꯁꯤ ꯊꯨꯒꯥꯏꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯁꯤꯃꯣꯒ ꯑꯃꯨꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯣꯡꯒꯤ ꯁ꯭ꯀꯥꯔ ꯀꯤꯡꯒ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯀꯣꯡꯅ ꯃꯥꯒꯤ ꯁꯤꯡꯖꯪ ꯑꯁꯤꯕꯨ ꯐꯪꯕ ꯉꯝꯂꯦ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯃꯐꯝꯁꯤꯒꯤ ꯖꯤꯔో ꯒ꯭ꯔꯦꯚꯤꯇꯤ ꯑꯣꯏꯔꯤꯕꯁꯤ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜ ꯒ꯭ꯔꯦꯚꯤꯇꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯊꯔꯛꯂꯦ ꯇꯟꯖꯥꯁꯤꯗ ꯁꯨꯀꯣꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯌꯣꯡꯖꯥꯎ ꯑꯃꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯈꯥꯗ ꯇꯥꯒꯗꯕꯒꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯨꯀꯣꯒꯤ ꯃꯈꯣꯡꯗ ꯌꯥꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯀꯣꯡꯒ ꯁ꯭ꯀꯥꯔ ꯀꯤꯡꯒꯁꯤ ꯃꯈꯥꯗ ꯄꯥꯏꯊꯔꯛꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯀꯣꯡꯒꯤ ꯍꯛꯆꯥꯡꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯅꯦꯠꯂꯒ ꯐꯣꯔꯁ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯄꯣꯔꯇꯦꯜꯅ ꯂꯩꯔꯤꯕ ꯑꯁꯣꯝꯗ ꯑꯣꯏꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯗꯥꯛꯇꯔ ꯑꯥꯏꯂꯤꯟꯒꯤ ꯀꯥꯡꯕꯨꯅ ꯇꯣꯡꯂꯤꯕ ꯐ꯭ꯂꯥꯏꯌꯤꯡ ꯚꯦꯍꯤꯀꯜ ꯑꯁꯤ ꯂꯩꯃꯥꯏꯗ ꯐꯨꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯊꯛꯇꯒꯤ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯊꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯃꯥꯏ ꯌꯧꯔꯝꯗꯥꯏ ꯑꯁꯤꯗ ꯃꯣꯊ꯭ꯔꯥꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯁꯨꯀꯣꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤꯕ ꯌꯣꯡꯖꯥꯎ ꯑꯁꯤꯕꯨ ꯃꯥꯅ ꯃꯈꯥꯗ ꯀꯥꯎꯊꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁ꯭ꯀꯥꯔ ꯀꯤꯡ ꯒꯣꯗꯖꯤꯂꯥ ꯁꯤꯃꯣ ꯑꯃꯗꯤ ꯀꯣꯡ ꯃꯈꯣꯏ ꯃꯔꯤꯃꯛ ꯑꯁꯤ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔꯗ ꯐꯥꯎꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯄꯣꯔꯇꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯀꯣꯡꯅ ꯃꯁꯥꯕꯨ ꯌꯥꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯁꯤꯡꯖꯪ ꯑꯁꯤꯅ ꯆꯤꯡꯃꯥꯏꯗ ꯄꯜꯍꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯁꯤꯡꯖꯪꯗꯤ ꯂꯩꯍꯧꯔꯒ ꯃꯁꯥꯗꯤ ꯄꯣꯔꯇꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯠꯂꯤꯕꯁꯤ ꯕ꯭ꯔꯥꯖꯤꯜꯒꯤ ꯔꯤꯑꯣ ꯗꯦ ꯖꯦꯅꯔꯤꯑꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯕ ꯎꯔꯤ ꯍꯧꯖꯤꯛ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯑꯁꯤ ꯎꯟ ꯑꯣꯏꯅ ꯐꯝꯖꯤꯟꯕ ꯍꯧꯔꯛꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁꯤꯃꯣ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯁꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯎꯒꯠꯂꯛꯄꯒꯤꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯄꯥꯏꯁꯤꯟꯈꯤꯕ ꯄꯣꯔꯇꯦꯜ ꯑꯗꯨꯅ ꯑꯃꯨꯛ ꯊꯣꯛꯐꯝ ꯑꯣꯏꯒꯗꯧꯔꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯃꯔꯛ ꯑꯁꯤꯗꯒꯤ ꯄꯣꯔꯇꯦꯜ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯏꯊꯣꯔꯛꯂꯦ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯗꯨꯅ ꯂꯣꯏꯅ ꯇꯥꯔꯦ ꯁ꯭ꯀꯥꯔ ꯀꯤꯡ ꯍꯥꯏꯔꯤꯕ ꯌꯣꯡꯖꯥꯎ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯁꯤꯗ ꯃꯥꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯗ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯖꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯄꯥꯈꯠꯅꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯈꯟ ꯆꯦꯟꯅꯔꯤ ꯍꯧꯖꯤꯛ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯁꯤꯃꯣꯗ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯄꯤꯔꯦ ꯑꯗꯨꯕꯨ ꯁꯤꯃꯣꯅ ꯊꯕꯛ ꯑꯁꯤ ꯇꯧ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯃꯥꯒꯤ ꯀ꯭ꯔꯤꯁꯇꯦꯜ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯃꯥꯕꯨ ꯑꯣꯠꯅꯩꯕ ꯍꯧꯔꯦ ꯃꯁꯤꯗꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯁꯤꯃꯣꯅ ꯑꯀꯥꯁ ꯃꯊꯛꯂꯣꯝꯗ ꯑꯣꯟꯈꯠꯇꯨꯅ ꯃꯥꯒꯤ ꯎꯟꯒꯤ ꯁꯛꯇꯤ ꯑꯁꯤ ꯀꯥꯝꯈꯠꯂꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯅꯣꯡꯊꯛꯇ ꯂꯩꯔꯤꯕ ꯅꯣꯡꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯨꯁꯨꯛ ꯃꯨꯕ ꯃꯆꯨꯗ ꯂꯣꯏꯅ ꯑꯣꯟꯈ꯭ꯔꯦ ꯑꯀꯣꯏꯕꯁꯤꯗ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯄꯨꯝꯕꯁꯨ ꯃꯥꯒꯤ ꯎꯟꯒꯤ ꯁꯛꯇꯤ ꯑꯁꯤ ꯀꯥꯝꯁꯤꯟꯗꯨꯅ ꯂꯣꯏꯅ ꯐꯝꯖꯤꯜꯍꯜꯂꯦ ꯍꯧꯖꯤꯛ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯑꯃꯨꯛꯀꯁꯨ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯄꯤꯔꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯅꯥꯀꯜꯗꯒꯤ ꯀꯣꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯐꯨꯈ꯭ꯔꯦ ꯑꯗꯨꯒ ꯒꯣꯗꯖꯤꯂꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯁꯤꯃꯣꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯁ꯭ꯀꯥꯔ ꯀꯤꯡꯒꯤ ꯃꯆꯤꯟꯗ ꯀꯣꯡ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯈꯤꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯌꯥ ꯑꯃ ꯇꯦꯛꯇꯨꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯃꯁꯤ ꯎꯕꯗ ꯀꯣꯡꯅ ꯅꯣꯛꯁꯤꯜꯂꯝꯃꯤ ꯁꯥꯎꯔꯕ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯃꯥꯒꯤ ꯀ꯭ꯔꯤꯁꯇꯦꯜ ꯕ꯭ꯂꯦꯗ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯃꯣꯕꯨ ꯎꯟ ꯀꯥꯝꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯄꯤꯔꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯒꯣꯗꯖꯤꯂꯥꯒ ꯃꯥꯒꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡꯁꯤꯡ ꯑꯁꯤ ꯄꯨꯡꯇꯣꯏ ꯇꯣꯏꯔꯦ ꯀ꯭ꯔꯤꯁꯇꯦꯜ ꯕ꯭ꯂꯦꯗ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯃꯣꯗ ꯑꯣꯔꯗꯔ ꯄꯤꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯀꯥꯔ ꯀꯤꯡ ꯑꯁꯤꯕꯨ ꯀꯣꯡꯅ ꯆꯣꯡꯁꯤꯟꯗꯨꯅ ꯊꯤꯜꯂꯤ
ꯍꯧꯖꯤꯛ ꯁꯤꯃꯣꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯀꯣꯡꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯦ ꯑꯗꯨꯕꯨ ꯅꯥꯀꯜꯗꯒꯤ ꯒꯣꯗꯖꯤꯂꯥꯅ ꯃꯥꯕꯨ ꯂꯥꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯍꯣꯂꯣ ꯑꯥꯔꯠꯀꯤ ꯃꯅꯨꯡꯁꯤꯗ ꯁꯨꯀꯣ ꯍꯥꯏꯔꯤꯕ ꯌꯣꯡ ꯃꯆꯥꯁꯤꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯄꯣꯔꯇꯦꯜ ꯂꯩꯔꯤꯕꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯀꯣꯡꯒꯤ ꯁꯤꯡꯖꯪ ꯑꯁꯤ ꯄꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯆꯣꯡꯁꯤꯟꯗꯨꯅ ꯁꯤꯡꯖꯪ ꯑꯁꯤꯕꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯄꯣꯔꯇꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯆꯥꯎꯔꯕ ꯕꯤꯜꯗꯤꯡ ꯑꯃꯕꯨ ꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯅ ꯌꯦꯠꯁꯤꯟꯗꯨꯅ ꯐꯨꯛꯂꯕ ꯃꯇꯨꯡꯗ ꯃꯁꯤꯅ ꯀꯣꯡꯗ ꯊꯥꯖꯤꯜꯂꯛꯏ ꯑꯗꯨꯕꯨ ꯀꯣꯡꯒꯤ ꯌꯣꯠꯀꯤ ꯈꯨꯠ ꯑꯁꯤꯅ ꯃꯁꯤꯕꯨ ꯊꯤꯟꯕꯗ ꯄꯨꯡꯇꯣꯏ ꯇꯣꯏꯅ ꯀꯥꯏꯔꯦ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯀꯥꯎꯔꯛꯄꯗꯒꯤ ꯀꯣꯡꯁꯤ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯇꯟꯖꯥꯁꯤꯗ ꯁꯤꯃꯣꯅ ꯃꯥꯒꯤ ꯈꯨꯠꯇ ꯆꯤꯛꯇꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯇꯝꯊꯤ ꯇꯝꯊꯤꯅ ꯍꯥꯏꯗꯨꯅ ꯐꯨꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯁ꯭ꯀꯥꯔ ꯀꯤꯡ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯍꯧꯖꯤꯛ ꯁꯤꯃꯣꯅ ꯃꯥꯒꯤ ꯎꯟꯒꯤ ꯄꯥꯋꯔꯁꯤ ꯀꯥꯞꯊꯣꯛꯇꯨꯅ ꯀꯣꯡꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯀꯣꯡꯅꯁꯨ ꯃꯥꯒꯤ ꯌꯣꯠꯀꯤ ꯈꯨꯠ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯞꯊꯣꯛꯂꯤꯕ ꯎꯟꯒꯤ ꯄꯥꯋꯔꯁꯤꯕꯨ ꯉꯥꯛꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯒꯣꯗꯖꯤꯂꯥꯅꯁꯨ ꯃꯥꯒꯤ ꯔꯦꯗꯤꯌꯦꯁꯟ ꯄꯥꯋꯔꯁꯤ ꯀꯥꯞꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯂꯒ ꯁ꯭ꯀꯥꯔ ꯀꯤꯡꯒꯤ ꯃꯊꯛꯇ ꯀꯥꯝꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯁ꯭ꯀꯥꯔ ꯀꯤꯡ ꯑꯁꯤ ꯃꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯗꯨꯅ ꯆꯦꯜꯂꯤ ꯒꯣꯗꯖꯤꯂꯥꯒꯤ ꯄꯥꯋꯔꯁꯤꯅ ꯌꯩꯕꯗ ꯕꯤꯜꯗꯤꯡ ꯈꯨꯗꯤꯡꯃꯛ ꯄꯨꯡꯇꯣꯏ ꯇꯣꯏꯔꯦ ꯁ꯭ꯀꯥꯔ ꯀꯤꯡꯒꯤ ꯅꯪꯒꯟꯗ ꯄꯥꯋꯔꯁꯤꯅ ꯌꯩꯕꯗꯒꯤ ꯃꯥ ꯂꯩꯃꯥꯏꯗ ꯇꯨꯔꯦ ꯃꯥꯒꯤ ꯀ꯭ꯔꯤꯁꯇꯦꯜ ꯕ꯭ꯂꯦꯗ ꯌꯥꯎꯔꯕ ꯈꯨꯠꯂꯥꯏꯁꯤꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯒꯣꯗꯖꯤꯂꯥꯅ ꯃꯁꯤꯕꯨ ꯆꯤꯛꯇꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯗ ꯆꯤꯛꯂꯒ ꯁ꯭ꯀꯥꯔ ꯀꯤꯡꯕꯨ ꯍꯥꯏꯗꯨꯅ ꯐꯨꯔꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯒ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤꯕꯨ ꯆꯤꯛꯊꯠꯇꯨꯅ ꯊꯥꯗꯠꯂꯦ ꯃꯁꯤꯗꯒꯤ ꯀ꯭ꯔꯤꯁꯇꯦꯜ ꯕ꯭ꯂꯦꯗ ꯑꯁꯤ ꯇꯣꯉꯥꯟꯅ ꯇꯥꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯁꯤꯃꯣꯅ ꯀꯥꯝꯊꯣꯛꯂꯤꯕ ꯎꯟꯒꯤ ꯄꯥꯋꯔꯁꯤꯕꯨ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯀꯣꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯇꯟꯖꯥꯁꯤꯗ ꯒꯣꯗꯖꯤꯂꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯤꯃꯣꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯄꯥꯋꯔꯁꯤꯡ ꯑꯁꯤ ꯀꯥꯝꯁꯤꯟꯗꯨꯅ ꯀꯣꯡꯕꯨ ꯀꯟꯕꯤꯔꯝꯃꯤ ꯍꯧꯖꯤꯛ ꯁꯤꯃꯣꯒ ꯃꯥꯒꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯈ꯭ꯔꯦ ꯀ꯭ꯔꯤꯁꯇꯦꯜ ꯕ꯭ꯂꯦꯗ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯕꯨ ꯀꯣꯡꯅ ꯈꯨꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯃꯥꯕꯨ ꯌꯥꯜꯂꯕ ꯃꯇꯨꯡꯗ ꯆꯔꯝꯗ ꯂꯥꯛꯍꯠꯇꯨꯅ ꯊꯝꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯃꯥꯡꯂꯣꯝꯗꯒꯤ ꯁꯨꯀꯣꯅ ꯀꯣꯡꯒꯤ ꯁꯤꯡꯖꯪꯁꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀ꯭ꯔꯤꯁꯇꯦꯜ ꯕ꯭ꯂꯦꯗ ꯑꯁꯤꯗ ꯌꯥꯟꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯄꯣꯛꯈꯥꯏꯔꯦ ꯃꯁꯤꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯨꯝꯗꯣꯛꯇꯨꯅ ꯄꯨꯔꯒ ꯂꯩꯃꯥꯏꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯦ ꯅꯍꯥꯟꯗꯒꯤ ꯁ꯭ꯀꯥꯔ ꯀꯤꯡꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯂꯤꯕ ꯁꯤꯃꯣꯁꯤꯡ ꯑꯁꯤꯗꯤ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯁꯥꯎꯅꯤꯡꯂꯕ ꯁ꯭ꯀꯥꯔ ꯀꯤꯡꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯨꯀꯣ ꯑꯁꯤꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯞꯇꯨꯅ ꯊꯥꯡꯒꯠꯂꯛꯏ ꯇꯟꯖꯥꯁꯤꯗ ꯀꯣꯡꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯈ꯭ꯔꯦ ꯑꯃꯨꯛꯀꯁꯨ ꯀꯣꯡꯅ ꯆꯣꯡꯁꯤꯟꯗꯨꯅ ꯃꯥꯒꯤ ꯆꯔꯝ ꯑꯁꯤꯗ ꯄꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯇꯨꯡꯗ ꯃꯥꯕꯨ ꯄꯥꯏꯗꯨꯅ ꯂꯪꯊꯣꯔꯛꯄ ꯃꯇꯝꯗ ꯒꯣꯗꯖꯤꯂꯥꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯃꯩꯁꯤꯅ ꯊꯣꯝꯗꯣꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯀꯣꯡꯅ ꯃꯥꯕꯨ ꯑꯣꯈ꯭ꯔꯦ ꯆꯔꯝꯗ ꯆꯞꯇꯨꯅ ꯂꯩꯈꯤꯕꯅ ꯃꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯁꯤꯃꯣꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯤꯃꯣꯁꯤ ꯐ꯭ꯔꯤ ꯑꯣꯏꯔꯕꯅꯤ나 ꯃꯥꯅ ꯄꯤꯔꯛꯂꯤꯕ ꯑꯣꯔꯗꯔ ꯑꯁꯤ ꯏꯟꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯤꯃꯣꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯎꯟꯒꯤ ꯄꯥꯋꯔꯁꯤꯡ ꯑꯁꯤ ꯀꯥꯞꯊꯣꯔꯛꯂꯤ ꯇꯧꯕꯇꯕꯨ ꯃꯥꯅ ꯀꯥꯞꯊꯣꯔꯛꯂꯤꯕꯁꯤꯗꯤ ꯑꯇꯩꯗ ꯅꯠꯂꯝꯗ꯭ꯔꯦ ꯅꯍꯥꯟꯗꯒꯤ ꯃꯥꯕꯨ ꯑꯣꯠꯇꯨꯅ ꯂꯩꯔꯛꯂꯤꯕ ꯁ꯭ꯀꯥꯔ ꯀꯤꯡ ꯍꯥꯏꯔꯤꯕ ꯌꯣꯡꯖꯥꯎ ꯑꯁꯤꯗ ꯑꯣꯏꯔꯝꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯉꯣꯟꯗꯒꯤ ꯀꯥꯞꯊꯣꯔꯛꯂꯤꯕ ꯎꯟꯒꯤ ꯄꯥꯋꯔꯁꯤꯅ ꯁ꯭ꯀꯥꯔ ꯀꯤꯡꯒꯤ ꯃꯁꯥꯁꯤꯗ ꯌꯩꯕꯗꯒꯤ ꯍꯧꯖꯤꯛ ꯃꯥ ꯂꯣꯏꯅ ꯐꯝꯖꯤꯜꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯃꯤꯠꯅ ꯑꯃꯗꯤ ꯂꯦꯡꯂꯤ ꯃꯁꯤ ꯎꯕꯗ ꯀꯣꯡꯅ ꯁꯥꯎꯃꯟꯈꯤꯗꯨꯅ ꯃꯥꯒꯤ ꯐꯝꯖꯤꯜꯂꯕ ꯍꯛꯆꯥꯡꯁꯤꯕꯨ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯡꯅ ꯆꯣꯡꯈꯠꯂꯕ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯐꯨꯖꯤꯟꯗꯨꯅ ꯊꯨꯒꯥꯏꯔꯦ ꯑꯗꯨꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯥꯒꯤ ꯈꯨꯠꯁꯤꯅꯁꯨ ꯁꯨꯒꯥꯏꯔꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯥꯔ ꯀꯤꯡ ꯑꯁꯤ ꯃꯀꯨꯞ ꯃꯀꯨꯞ ꯇꯣꯏꯗꯨꯅ ꯁꯤꯔꯦ ꯁ꯭ꯀꯥꯔ ꯀꯤꯡꯕꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯀꯣꯡꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛꯇꯤ ꯁꯤꯃꯣ ꯍꯥꯏꯔꯤꯕ ꯃꯣꯟꯁꯇꯔ ꯃꯈꯜ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯤꯆꯪꯗ ꯂꯦꯞꯈ꯭ꯔꯦ ꯇꯝꯊꯤꯅ ꯊꯦꯡꯒꯥꯏꯅꯔꯝꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯖꯤꯞ ꯂꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛ ꯒꯣꯗꯖꯤꯂꯥꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯃꯥꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯔꯦꯗꯤꯌꯦꯁꯟ ꯑꯣꯏꯕ ꯄꯥꯋꯔ ꯑꯁꯤ ꯀꯥꯞꯊꯣꯛꯂꯦ ꯉꯁꯥꯏ ꯁꯤꯃꯣꯅ ꯃꯥꯒꯤ ꯎꯟꯒꯤ ꯁꯛꯇꯤ ꯑꯁꯤ ꯅꯣꯡꯁꯤꯡ ꯑꯁꯤꯗ ꯀꯥꯞꯁꯤꯟꯕꯗꯒꯤ ꯃꯨꯁꯨꯛ ꯃꯨꯅ ꯂꯩꯈꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯒꯣꯗꯖꯤꯂꯥꯅ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜꯗ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯃꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯕ ꯑꯇꯤꯌꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯉꯥꯟꯊꯣꯔꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯍꯣꯂꯣ ꯑꯥꯔꯠꯀꯤ ꯃꯅꯨꯡ ꯑꯁꯤꯗ ꯎꯠꯂꯛꯏ ꯃꯣꯊ꯭ꯔꯥ ꯍꯥꯏꯔꯤꯕ ꯆꯥꯎꯔꯕ ꯀꯨꯔꯥꯛ ꯃꯈꯜ ꯑꯁꯤꯅ ꯖꯤꯌꯥꯕꯨ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯥ ꯍꯜꯂꯛꯄꯁꯤ ꯎꯕꯗ ꯗꯥꯛꯇꯔ ꯑꯥꯏꯂꯤꯟꯒꯤ ꯀꯥꯡꯕꯨꯁꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯃꯃꯥ ꯃꯆꯥꯁꯤ ꯂꯦꯡꯒꯣꯟꯃꯤꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯖꯤꯌꯥꯕꯨ ꯃꯐꯝꯁꯤꯗ ꯊꯝꯂꯝꯂꯒ ꯃꯣꯊ꯭ꯔꯥꯁꯤ ꯃꯐꯝꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯑꯥꯏꯂꯤꯟꯅ ꯍꯥꯏꯔꯤ ꯅꯪꯕꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯔꯨꯕꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯖꯩ ꯏꯋꯤ ꯖꯥꯇꯤꯒꯤ ꯀ꯭ꯋꯤꯟ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯖꯤꯌꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯑꯥꯏꯂꯤꯟꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯂꯩꯕꯗ ꯅꯪꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯅ ꯎꯏ ꯃꯔꯝ ꯑꯗꯨꯅ ꯖꯒꯥꯁꯤꯅ ꯅꯪꯒꯤꯗꯤ ꯑꯁꯦꯡꯕ ꯌꯨꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯥꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯩꯍꯧꯅꯤꯡꯕ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯅꯪꯅ ꯍꯦꯛ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯂꯣꯏꯅ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯖꯤꯌꯥꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯛꯂꯦ ꯑꯗꯨꯒ ꯁꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯗꯣꯝꯅ ꯍꯦꯛ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯗꯣꯝꯅ ꯍꯦꯛ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅꯁꯨ ꯑꯗꯣꯝꯕꯨ ꯊꯥꯗꯣꯛꯂꯣꯏ ꯑꯗꯨꯒ ꯑꯗꯣꯝꯅꯁꯨ ꯑꯩꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯄꯤꯒꯅꯨ ꯃꯁꯤꯗ ꯑꯥꯏꯂꯤꯟꯅ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯅ ꯅꯪꯒꯤꯗꯃꯛꯇꯗꯤ ꯆꯞ ꯆꯥꯕ ꯌꯨꯝ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯖꯤꯌꯥꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯕ ꯌꯨꯝꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕꯗꯨꯅꯤ ꯍꯥꯏꯅ ꯃꯥꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯗꯥꯛꯇꯔ ꯑꯥꯏꯂꯤꯟ ꯑꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯈ꯭ꯔꯦ ꯑꯗꯨꯒ ꯖꯤꯌꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝꯁꯤꯗ ꯀꯞꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯎꯕꯗ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯕꯔꯅꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯦ ꯃꯁꯤꯗ ꯖꯣ ꯇ꯭ꯔꯦꯄꯔꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯅꯕꯒꯤꯗꯃꯛꯇ ꯊꯧꯅꯥ ꯍꯥꯞꯄ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯗꯣꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯃꯣꯊ꯭ꯔꯥ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯕ ꯄ꯭ꯔꯣꯇꯦꯛꯇꯤꯞ ꯁꯤꯜ ꯑꯁꯤꯕꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯃꯥꯅ ꯁꯦꯝꯖꯤꯜꯂꯦ ꯃꯉꯣꯟꯗꯒꯤ ꯁꯛꯇꯤꯁꯤꯡ ꯀꯥꯞꯊꯣꯛꯇꯨꯅ ꯃꯦꯖꯤꯀꯦꯜ ꯋꯥꯜ ꯑꯁꯤꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯊꯝꯕꯅꯤ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯑꯥꯏꯂꯤꯟꯒꯤ ꯀꯥꯡꯕꯨꯒ ꯏꯋꯤ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯀꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯕꯤꯗꯥꯏꯁꯤꯡ ꯄꯤꯅꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯦꯡꯒꯣꯟꯃꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯤ
Nakalamada Godzilla si Rongi Colosseum hariba stadium sida muk laktuna hanagi phibamda muk tumduna laikre. Aduga nakalamromda muk yongjau singna leiriba mafam sida muk ulai. Mafam sida kongna simo hariba powerful oiba sasi bathakta tongduna lagli. Aduga kongi lengbandana pikliba shuko na muk tonglibani. Asumata usi uda mafam sida leiriba yongjau sing sida hawda loikre. Ngasidagi makhoi awaba khudimak koklagani khalubadari makhoina haraunaribasi. Simoga konga su asetpa marup mo oikre. Hojik kongna makhuta singjang thangatuna yamna kana honu khongli. Aduga simo amadi pikliba shuko su yamna honu khongli. Mafamsida leiriba atopa yongjau sing su makhut thangatuna yamna honu khongbuga loinana nungaiba phongdokpagi saktamasi utpaga loinana phajaraba film asi mathangsida loisille. Ngasigi aigi explanation sikamdobagi haibadu comment box ta thambiramu. Aina haibadu soikiba lankiba amadi si thawbu yaw matamda mayamda ngakpiu haiba wafamsu thamjari. Video bu like tawba amadi share tawbu su kawbiganu. Matau sumna international movie singi Manipuri da explanation tabi nabagi damakta igi movie story Manipur haiba channel sibu subscribe tawbiu. Masigi loina nang sigi di video si matang sta loisinjarege Shanjit Sharma na mayambu amuka na khurumjari.